mayambu ahan maktada warina chumgi maikidigi ikok nona taram no siri ngasishu miyam gi damakta full story wari ama akoina pujarali ngasigi full story wari asigi maming ase abungchagi mihan tabirasi akoina pujarakpa warida abungchagi mihan haribu wari asigi full story numijunga matamni ngasi jiten khoi gi lojebe numisu oi ayukdagi hauna makhoi gi yamla lo yamase yeiba matam sida loiba ngamde ayuk ki thabak shubalo na duna magi mayumda mising kana khrabani masigi matam sida jitenna pairiba phoboi sing ado mana sangduna wanglaba charu mapai amagi maramda nungaina potharaga leri yungli mising laknadri nungthingi khulangi damakta misu laknadriba matamni asumna masu chak chaba tolaba tungda ngaktang charu mapai amagi maramda man uithadun leringi matam asidani kanghaude magi manakta kanaguma amakhak tamna lapugum tawi nungaina isisina tumlingai manakta mi chalai manakta mi leplei haiba karimata khangluba nate wakhal oiruba nate asumna mana tumlingai matam asidani magi manakta phamtarai aduga tamna jiten hagolo jiten hagolo se anirak ahumlak toina sumna korami jiten tumlam madigi magi milase khangpang pangthorai mana mit pangthoktuna yelakam matamadi mana asida kanasu leibu ude abaksu po hagale naget akoiba amadi khara laptakna kanano ibu kurumni siwa haduna mana yengi asi phawbada akoiba sida kanamata leite engonda koridubu kanano aigi wakhana rane ngahaksu asumna wakhan khali amukasu magi tumpham asida hiptharai asumna ngahaktang amukasu yumgi misingna loge thonarapka matam asi ngaina mana uithringai matam asidani amukasu magi manata korokle jiten hagolo nangdi aibu lama thalamlaga nongmatisu aigi nakta lakte nangdi nungaina leiri aidi karama leiri haba nang khangmara jiten asumna haramlaga khonjelase adum na son pikna dum lapthoki hanamukti korokliba ngalakliba khonjelase jiten mit kangpang pangthorok matamda mana khangi aidi mangmangudana hojikidubu abungchana trane jiten hanamukti wakhal makhalai chumine made langphaida thabak subu chakhibani aisu nomata maga punkitre makhoigi yumnasu aiselub leite lawgi thabakna marol makan mani ngasiga loye bisiloraga ai makhoida chaluge aigi manglan da laklasinadi man aiba suthana maki warura musi asumna jiten masindagi murmum soli nungthingi matam asida makhoigi lojebagi khulangi mising thoroknakre aduga lojeiba hokre asumna lojeiba phaukarapasing ase loina loirba tungni mathangi numik ayuki matamda magi mamanaba abungchagi mayum tamna jiten jalami abungchagi mayumga makhoigadi kharadalapni cycle tongdana mana chakhibani mahangna abungcha khoigi sumang ase hek yobu matam sida abungchagi machanupi thoibisana imungdagi tholai tan hek chana jiten thojilakpasi ubu matam sida thobisanana tama jiten asida laira hadun hari jitenna sida laine akhoi tawdubu yumnaga laktabrane wasi harabada thobisanana laktebo imanasu tamo jitengam tang wari sagani habani akhoi tamodo tha ama makharum sure yumnasu karimata haraktaba makhoi gi thabakdubu subu logadaba kya male bjanoni jitena pangyambudi yalamroida imadi lebra thobisanana imadi asum makharum jakhibani jitena mari itawdo aigi mangdasu urme suba nomba paisa tanba kanbi tawni paisa do mafam jana talaba tungda mana lake khanmusu uramba yaida aisu hadak nini humni gi manung asida magi manaka chanaba tawge lojebagi thabak kaya machinbasina aina chatpa phangdabani ado imadasu ai lami khara tamo ai amuk chalage thobisananasu ai le horage ado
ꯇꯝꯃꯣꯒꯤ ꯃꯅꯥꯛꯇ ꯆꯠꯂꯕꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯂꯒ ꯄꯥꯎ ꯑꯃꯨꯛ ꯇꯝꯕꯤꯌꯨꯀꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ꯫ ꯖꯤꯇꯦꯟꯁꯨ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯈ꯭ꯔꯦ꯫ ꯁꯥꯏꯀꯜ ꯊꯧꯅ ꯊꯧꯅ ꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯈꯜꯂꯤ, ꯑꯩꯒꯤ ꯏꯇꯥꯎꯗꯤ ꯍꯣꯠꯅꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯟꯕ ꯏꯇꯥꯎꯅꯤ꯫ ꯃꯁꯤꯃꯛꯅ ꯃꯥꯅ ꯌꯨꯝꯗ ꯂꯥꯛꯇꯕꯅꯤ꯫ ꯍꯣꯏꯗ, ꯄꯩꯁꯥ ꯌꯥꯝꯅ ꯇꯥꯟꯖꯔꯒ ꯌꯨꯝꯒꯤꯁꯨ ꯃꯇꯦꯡ ꯑꯣꯏꯅꯕ ꯂꯥꯛꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯇꯥꯎ ꯑꯁꯤꯒ ꯃꯥꯒ ꯄꯨꯟꯈꯤꯕꯒꯤ ꯃꯇꯦꯛ ꯈꯔꯒꯤ ꯋꯥꯍꯩ ꯈꯔ ꯃꯥꯅ ꯊꯧꯅ ꯊꯧꯅ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯃꯃꯥꯡꯗ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯕꯨꯡꯆꯥ ꯑꯃꯗꯤ ꯖꯤꯇꯦꯟ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯖꯤꯇꯦꯟꯅ, ꯑꯕꯨꯡꯆꯥ, ꯅꯪꯗꯤ ꯂꯥꯏꯔꯤꯛꯁꯨ ꯃꯈꯥ ꯇꯧꯗ꯭ꯔꯦ ꯍꯥꯏ, ꯇꯣꯛꯂꯦꯁꯨ ꯍꯥꯏ, ꯑꯗꯣ ꯅꯪꯕꯨ ꯍꯧꯖꯤꯛꯄꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯒꯦ? ꯂꯝꯁꯨ ꯈꯔ ꯂꯥꯞꯄꯅꯤꯅ ꯍꯦꯛꯇ ꯄꯨꯟꯕ ꯊꯦꯡꯅꯕꯁꯨ ꯐꯪꯗꯦ꯫ ꯖꯤꯇꯦꯟꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯕꯨꯡꯆꯥꯅ ꯈꯨꯝꯃꯤ, ꯇꯣꯛꯑꯦ꯫ ꯏꯃꯥꯒꯤ ꯏꯆꯟꯅꯨꯄꯤꯒꯤ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯃꯇꯦꯡ ꯑꯣꯏꯅꯕ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯊꯕꯛꯈꯔ ꯀꯨꯏꯅ ꯁꯨꯊꯕ ꯌꯥꯒꯗꯕ ꯊꯥ ꯑꯃꯅꯤꯒꯨꯝꯕ ꯂꯦꯞꯇꯅ ꯁꯨꯔꯒ ꯄꯩꯁꯥ ꯇꯥꯟꯕ ꯌꯥꯕ ꯃꯐꯝꯒ ꯂꯩꯔꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯁꯤꯗ ꯑꯩꯅ ꯑꯐꯪ ꯑꯐꯪꯕ ꯁꯨꯔꯤꯕꯅꯤꯅ ꯇꯧꯔꯤꯁꯤꯗꯤ ꯅꯣꯡꯗꯝ ꯅꯥꯏꯗꯦ꯫ ꯉꯁꯤ ꯁꯨꯔꯒ ꯍꯌꯦꯡ ꯑꯃꯨꯛ ꯂꯦꯞꯄꯒꯤꯁꯨ ꯕꯦꯔꯥ ꯂꯩꯇꯦ꯫ ꯑꯗꯣ ꯈꯔ ꯀꯨꯏꯅ ꯁꯨꯕ ꯌꯥꯕ ꯑꯃꯇꯪ ꯅꯪꯅ ꯄꯥꯎ ꯇꯥꯔꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯅꯦ꯫ ꯖꯤꯇꯦꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯪꯅ ꯊꯕꯛ ꯁꯨꯕꯗ ꯉꯥꯎꯖꯕ ꯆꯣꯞꯄꯁꯦ ꯐꯖꯅ ꯆꯣꯞꯄꯤꯍꯦ, ꯈꯔꯁꯨ ꯄꯣꯊꯥꯎ ꯀꯩꯗꯧꯔꯒꯦ? ꯑꯕꯨꯡꯆꯥꯅ, ꯄꯣꯊꯥꯕ ꯌꯥꯗꯦ꯫ ꯏꯃꯥꯒꯤ ꯏꯆꯟꯒꯤ ꯇꯧꯒꯗꯕ ꯄꯥꯡꯊꯣꯛꯀꯗꯕ ꯊꯕꯛ ꯌꯥꯝ ꯂꯩꯔꯤ꯫ ꯑꯗꯣ ꯄꯥꯎ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯍꯥꯏꯔꯛꯎꯀꯣ꯫ ꯖꯤꯇꯦꯟꯅ, ꯄꯥꯎ ꯇꯥꯕ ꯍꯥꯏꯕꯕꯨ ꯂꯩꯅꯦ, ꯑꯗꯣ ꯅꯪꯕꯨ ꯆꯠꯄ ꯉꯝꯒꯗ꯭ꯔꯥꯅꯦ? ꯑꯕꯨꯡꯆꯥꯅ, ꯀꯗꯥꯏꯗꯅꯣ? ꯖꯤꯇꯦꯟꯅ, ꯑꯩꯈꯣꯏ ꯀꯀꯥꯒꯤ ꯊꯕꯛ ꯑꯃꯅꯤ꯫ ꯆꯤꯡꯖꯥꯗ ꯁ꯭ꯀꯨꯜ ꯑꯃꯈꯛ ꯁꯥꯒꯗꯕꯅꯤ꯫ ꯑꯗꯣ ꯊꯕꯛꯇꯨ ꯃꯥꯅ ꯄꯥꯏꯕꯅꯤ꯫ ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯈꯔ ꯀꯨꯏꯅ ꯁꯨꯒꯗꯕ ꯃꯥꯜꯂꯤ꯫ ꯀꯀꯥꯅꯁꯨ ꯍꯟꯗꯛ ꯃꯤ ꯈꯔ ꯊꯤꯔꯝꯕꯅꯤ꯫ ꯅꯪ ꯌꯥꯎꯔꯒꯦꯔꯥ? ꯖꯤꯇꯦꯟꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯑꯕꯨꯡꯆꯥ ꯍꯦꯟꯅ ꯍꯔꯥꯎꯈ꯭ꯔꯦ꯫ ꯑꯩ ꯌꯥꯎꯔꯒꯦ꯫ ꯂꯝ ꯈꯔ ꯂꯥꯞꯀꯦ ꯂꯥꯞꯁꯅꯨ, ꯑꯩ ꯑꯗꯨꯝ ꯌꯥꯎꯔꯒꯦ꯫ ꯑꯗꯣ ꯅꯈꯣꯏ ꯀꯀꯥꯗ ꯃꯤ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯒꯨꯀꯣ꯫ ꯌꯥꯝꯅ ꯈꯣꯏꯔꯥꯡꯅ ꯃꯇꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯐꯪꯂꯅꯤ ꯈꯟꯕꯗ ꯑꯕꯨꯡꯆꯥ ꯍꯔꯥꯎꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯦꯛ ꯑꯁꯤ ꯃꯥꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯅ ꯊꯧꯅ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯧꯖꯤꯛꯇꯤ ꯖꯤꯇꯦꯟꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯁꯤꯅ ꯃꯈꯣꯏ ꯀꯀꯥ ꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯦ ꯐꯥꯎꯔꯒ ꯂꯥꯛꯄꯅꯤ꯫ ꯇꯥꯟ ꯍꯦꯛ ꯆꯥꯅ ꯃꯈꯣꯏ ꯀꯀꯥꯁꯦ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯀꯥ ꯑꯗꯨ ꯎꯕꯗ ꯖꯤꯇꯦꯟꯅ, ꯀꯀꯥ, ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯕ꯫ ꯀꯀꯥ ꯑꯗꯨꯅꯁꯨ, ꯖꯤꯇꯦꯟ, ꯀꯩꯗꯧꯔꯦ? ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏꯕꯅꯣ? ꯖꯤꯇꯦꯟꯅ, ꯀꯀꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯀꯀꯥꯒꯤ ꯆꯤꯡꯌꯥꯗ ꯁ꯭ꯀꯨꯜ ꯑꯃ ꯁꯥꯕꯗꯣ, ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕ ꯌꯥꯎꯈꯤꯕꯗꯨ ꯃꯈꯣꯏꯒꯤ ꯊꯕꯛꯇꯨꯕꯨ ꯂꯣꯏꯗꯨꯕ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ? ꯏꯃꯥꯟꯅꯕꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯈꯣꯏꯅꯁꯨ ꯌꯨꯝꯗ ꯂꯥꯛꯍꯟꯅꯤꯡꯕ ꯃꯥꯜꯂꯤ꯫ ꯀꯀꯥ ꯆꯠꯀꯗꯕꯒ ꯂꯩꯕ꯭ꯔꯥꯅꯦ? ꯀꯀꯥ ꯑꯗꯨꯅ ꯈꯨꯝꯃꯤ, ꯀꯅꯥꯅ ꯃꯥꯟꯅꯕꯅꯣꯅꯦ? ꯖꯤꯇꯦꯟ ꯑꯃ ꯈꯨꯝꯃꯤ, ꯅꯣꯡꯃ ꯀꯀꯥꯅ ꯊꯕꯛ ꯁꯨꯕꯒꯤ ꯃꯤ ꯊꯤꯔꯛꯄꯗ ꯑꯩꯅ ꯄꯥꯎ ꯄꯤꯗꯨꯅ ꯃꯅꯤꯡ ꯂꯩꯀꯥꯏꯗꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯄꯨꯔꯛꯄꯗꯣ꯫ ꯀꯀꯥ ꯑꯗꯨꯅ, ꯃꯤꯁꯤ ꯌꯥꯝꯃꯟꯈꯤꯕꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗ꯭ꯔꯦ꯫ ꯃꯃꯤꯡꯗꯨꯕꯨ ꯀꯔꯤ ꯍꯥꯏꯕ? ꯃꯤꯡ ꯑꯗꯣ ꯖꯤꯇꯦꯟ ꯍꯥꯏꯔꯝꯃꯤ, ꯑꯕꯨꯡꯆꯥ ꯀꯧꯕꯅꯤ꯫ ꯀꯀꯥꯅ ꯆꯠꯂꯕꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯃꯥꯗꯤ ꯍꯦꯛ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯗ ꯂꯥꯛꯇ꯭ꯔꯤꯕꯅꯤ꯫ ꯀꯀꯥ ꯑꯗꯨꯅ, ꯈꯪꯗ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯖꯤꯇꯦꯟ, ꯁ꯭ꯀꯨꯜ ꯑꯃ ꯁꯥꯕ꯭ꯔꯥ ꯍꯥꯏꯕꯕꯨ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯁꯦ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯁꯤꯟꯕ, ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯐꯝ ꯑꯗꯣ ꯂꯥꯏꯐꯝ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ, ꯇꯝꯅꯩ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ, ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯊꯕꯛ ꯁꯨꯕ ꯇꯟꯕꯗꯒꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯗ꯫ ꯖꯤꯇꯦꯟꯅ ꯌꯥꯝ ꯉꯛꯅ, ꯃꯐꯝꯗꯨꯕꯨ ꯇꯝꯅꯕ꯭ꯔꯅꯦ ꯀꯀꯥ? ꯀꯔꯤ ꯂꯥꯏꯐꯝ ꯑꯣꯏꯕꯖꯥꯠꯅꯣꯅꯦ? ꯀꯀꯥ ꯑꯗꯨꯅ, ꯈꯪꯗꯦꯕꯣ, ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯈꯔ ꯍꯩꯕ ꯑꯃꯥꯏꯕ ꯑꯃꯇꯪꯗꯤ ꯄꯨꯔꯒ ꯌꯦꯡꯍꯟꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤꯕꯅꯤ꯫ ꯍꯣꯏ, ꯑꯩꯅꯕꯨ ꯆꯠꯂꯕꯗꯤ ꯍꯧꯖꯤꯛꯀꯤ ꯑꯕꯨꯡꯆꯥ ꯍꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯑꯩꯅ ꯄꯥꯎ ꯄꯤꯔꯒꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯀꯥꯁꯦ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯖꯤꯇꯦꯟꯁꯨ ꯑꯗꯨꯝ ꯂꯩꯍꯧꯔꯦ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ? ꯂꯥꯡꯂꯦꯟ, ꯃꯍꯥꯛꯁꯦ ꯑꯕꯨꯡꯆꯥꯒꯤ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯃꯈꯣꯏ ꯄꯨꯟꯕ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯃꯃꯥꯟꯅꯕꯤꯗꯨꯅ ꯑꯕꯨꯡꯆꯥꯗꯣ ꯑꯁꯣꯝꯗ ꯂꯥꯛꯄꯁꯨ ꯎꯗꯦ, ꯃꯥꯕꯨ ꯀꯔꯤ ꯀꯔꯤ ꯍꯣꯠꯅꯔꯤꯅꯣ, ꯅꯕꯥꯅꯤ ꯁꯥꯎꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯃꯇꯝ ꯑꯁꯤꯗ ꯂꯥꯡꯂꯦꯟꯅ ꯈꯨꯝꯃꯤ, ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯅꯤ꯫ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯃꯈꯣꯏꯒꯤ ꯃꯆꯟꯅꯨꯄꯤꯗꯨ ꯎꯅꯩ, ꯑꯗꯨꯗꯁꯨ ꯃꯥ ꯂꯥꯛꯇ꯭ꯔꯤ ꯍꯥꯏ꯫ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤꯗꯤ ꯍꯣꯠꯅꯕ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯤ,
ꯍꯌꯦꯡꯋꯥꯏ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯇꯟꯕꯅ ꯑꯃꯨꯛ ꯇꯣꯏꯕ ꯂꯥꯡꯂꯦꯟ ꯑꯃ ꯈꯨꯝꯃꯤ ꯈꯪꯕ ꯅꯠꯇꯦꯗ ꯂꯥꯏꯕꯛꯇ ꯀꯔꯤꯕꯨ ꯇꯝꯂꯤꯒꯕ ꯑꯗꯣ ꯑꯩꯒꯤ ꯃꯨꯡꯂꯥꯟꯗꯗꯤ ꯃꯥꯁꯦ ꯐꯤ ꯑꯉꯧꯕ ꯁꯦꯠꯂꯒ ꯌꯥꯝꯅ ꯇꯣꯏꯅ ꯎꯏꯉꯣ ꯃꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯃꯥꯟꯅꯕꯤꯅ ꯍꯦ ꯑꯗꯣ ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤꯅꯤ ꯅꯕꯥꯅꯤ ꯑꯗꯨꯝꯅ ꯎꯔꯕꯗꯤ ꯊꯨꯡꯅꯕ ꯁꯣꯏꯗꯕꯅꯤꯀꯣ ꯑꯁꯨꯝꯅꯁꯨ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯔꯤ ꯂꯥꯡꯂꯦꯟꯁꯨ ꯃꯃꯥꯟꯅꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯃꯊꯃꯣꯏꯗꯣ ꯍꯔꯥꯎꯖꯔꯤ ꯅꯨꯡꯉꯥꯏꯖꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯀꯔꯤ ꯀꯝꯗꯧꯔꯤ ꯊꯕꯛ ꯁꯨꯐꯝ ꯑꯗꯨꯅꯤ ꯊꯕꯛ ꯁꯨꯐꯝ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯖꯤꯇꯦꯟꯈꯣꯏꯒꯤ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯈꯔ ꯃꯈꯩ ꯆꯨꯝꯃꯤ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯃꯅꯨꯡ ꯑꯁꯤꯗ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯣꯛꯄ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯝꯅꯕ ꯃꯇꯤ ꯐꯣꯡꯕꯒꯤ ꯁꯧꯝ ꯑꯁꯤ ꯑꯗꯨꯝ ꯐꯪꯂꯕꯅꯤ ꯊꯕꯛ ꯁꯨꯔꯝꯕꯁꯤꯡ ꯃꯥꯒꯤ ꯍꯣꯡꯅꯈꯤꯕ ꯆꯦꯟꯅꯈꯤꯕꯁꯨ ꯌꯥꯝꯅ ꯌꯥꯎꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏ ꯂꯣꯏꯅ ꯄꯣꯊꯥꯅꯅꯕ ꯁꯦꯝ ꯁꯥꯟꯅꯔꯤ ꯈꯔ ꯑꯃꯅ ꯇꯨꯝꯅꯕ ꯀꯥꯡꯈꯟ ꯈꯟꯊꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯇꯨꯝꯊꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯃꯈꯣꯏꯁꯤ ꯆꯦ ꯁꯥꯟꯅꯅꯕ ꯃꯩ ꯑꯃ ꯊꯥꯜꯂꯤ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯇꯔꯛ ꯂꯣꯟ ꯋꯥꯔꯤ ꯁꯥꯟꯅꯩ ꯉꯁꯥꯏ ꯂꯥꯛꯄ ꯁ꯭ꯀꯨꯜ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕ ꯂꯥꯛꯄ ꯅꯨꯄꯥꯗꯨꯅ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯝꯕꯗꯨꯕꯨ ꯀꯃꯥꯏ ꯇꯧꯕ ꯅꯨꯄꯥ ꯑꯃꯗꯨꯅ ꯍꯦ ꯇꯨꯃꯤꯟ ꯂꯩꯌꯨ ꯋꯥꯔꯤ ꯐꯣꯡꯅ ꯁꯥꯒꯅꯨ ꯃꯤꯅ ꯆꯤꯡꯅꯈꯤꯅꯤ ꯑꯃꯗꯨꯅ ꯍꯥꯏꯔꯤ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯜ ꯑꯁꯤ ꯏꯁꯨ ꯁꯨꯗ꯭ꯔꯕꯅꯤ ꯍꯟꯗꯛ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯅꯪ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯀꯩꯁꯨꯝ ꯇꯧꯔꯣꯏꯕ ꯅꯨꯄꯥ ꯃꯥꯟꯗꯦ ꯍꯦ ꯃꯤ ꯃꯌꯥꯝ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤ ꯇꯝꯅꯕ ꯀꯔꯤꯒꯤ ꯀꯤꯕ ꯀꯔꯤꯝ ꯇꯧꯔꯣꯏꯁꯦ ꯑꯗꯣ ꯑꯕꯨꯡꯆꯥꯒꯤ ꯃꯤꯡꯗꯤ ꯄꯜꯂꯛꯀꯅꯨ ꯊꯧꯗꯣꯛ ꯑꯁꯤꯃꯛꯁꯨ ꯑꯩꯈꯣꯏꯅ ꯃꯔꯨ ꯑꯣꯏꯅ ꯇꯧꯕꯗꯤ ꯅꯠꯇꯦꯗꯅ ꯇꯣꯝꯄꯣꯛꯅ ꯇꯧꯕꯅꯤ ꯇꯣꯝꯄꯣꯛꯁꯨ ꯆꯠꯈ꯭ꯔꯦꯗꯅ ꯃꯁꯤꯒꯤ ꯋꯥꯁꯤ ꯃꯃꯥꯟꯅꯕꯁꯤꯡꯅ ꯐꯅ ꯍꯥꯏꯔꯕꯁꯨ ꯑꯃ ꯅꯨꯄꯥꯗꯨꯗꯤ ꯃꯥꯒꯤ ꯃꯁꯥꯅ ꯁꯤꯡꯅꯕꯁꯤ ꯑꯗꯨꯝ ꯐꯥꯎꯔꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯈꯔ ꯄꯥꯈꯠ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗꯅ ꯍꯦꯜꯂꯤ ꯃꯁꯤꯒꯤ ꯑꯀꯤꯕ ꯁꯧꯝ ꯑꯁꯤ ꯇꯠꯇꯅ ꯎꯔꯛꯄ ꯊꯦꯡꯅꯕ ꯃꯍꯥꯛꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯈꯨꯖꯨꯝ ꯍꯩꯗꯣꯛꯄ ꯆꯠꯄ ꯃꯇꯝꯗꯁꯨ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯁꯛꯇꯝ ꯑꯃꯈꯛ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯩꯔꯝꯕꯁꯦ ꯃꯥꯅ ꯎꯕꯅꯤ ꯃꯁꯤꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯍꯥꯛꯁꯦ ꯆꯤꯟꯁꯤꯜꯂꯛꯄꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯇꯨꯝꯅꯔꯤꯉꯩ ꯃꯇꯝꯗ ꯃꯩꯔꯤ ꯑꯁꯦ ꯄꯤꯛꯅ ꯂꯩꯊꯗꯨꯅ ꯊꯥꯜꯂꯕꯁꯨ ꯀꯥꯡꯈꯟ ꯅꯥꯀꯜꯂꯣꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯕꯒꯨꯝꯕ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄꯥꯜꯂꯤꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯌꯥꯗꯁꯨ ꯀꯦꯀꯥ ꯁꯥꯟꯅꯕꯒꯨꯝꯕ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯇꯣꯏꯅ ꯇꯥꯕ ꯍꯧꯔꯕꯅꯤ ꯃꯍꯥꯛꯇꯤ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯇꯣꯏꯅ ꯎꯕꯁꯤꯅ ꯃꯉꯣꯟꯗ ꯍꯦꯟꯅ ꯀꯤꯕꯁꯦ ꯑꯗꯨꯝ ꯐꯥꯎꯔꯕꯅꯤ ꯑꯇꯩꯁꯤꯡꯗꯤ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯗꯨꯒ ꯂꯥꯛꯂꯤꯕ ꯈꯔ ꯑꯃꯗꯤ ꯑꯅꯧꯕꯅꯤ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯈꯔ ꯑꯃꯗꯤ ꯁꯤꯡꯈ꯭ꯔꯕꯅꯤ ꯃꯁꯤꯗ ꯂꯩꯍꯧꯔꯤꯕ ꯑꯔꯤꯕ ꯍꯥꯏꯕꯕꯨ ꯃꯈꯣꯏ ꯈꯔꯈꯛꯇ ꯉꯥꯏꯔꯕꯅꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯁꯨ ꯃꯈꯣꯏꯅ ꯇꯨꯝꯊꯕ ꯍꯧꯅꯈ꯭ꯔꯦ ꯆꯦ ꯁꯥꯟꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯇꯨꯝꯊꯅꯕ ꯍꯧꯈ꯭ꯔꯕꯅꯤ ꯈꯔ ꯀꯤꯒꯟ ꯆꯥꯎꯕ ꯄꯥꯈꯠ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯎꯏꯊꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯃꯃꯤꯠ ꯑꯁꯤ ꯄꯥꯡꯊꯣꯛꯏ ꯑꯗꯨꯒ ꯃꯥꯅ ꯇꯨꯝꯂꯤꯕ ꯈꯣꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯀꯣꯏꯕꯁꯤꯗ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩ ꯀꯤꯔꯕꯗꯤ ꯋꯥꯈꯟꯗꯁꯨ ꯃꯤꯠꯇꯁꯨ ꯖꯥꯠ ꯎꯔꯛꯏ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯀꯣꯏꯔꯤ ꯂꯩꯗꯨꯅ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯁꯣꯝ ꯃꯇꯥꯏ ꯊꯥꯡꯕꯗ ꯃꯈꯣꯏ ꯑꯅꯤ ꯇꯨꯃꯤꯟꯅꯔꯤ ꯃꯥꯒꯤ ꯃꯤꯠ ꯑꯁꯤꯅ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯌꯦꯡꯂꯨꯕꯅꯤ ꯃꯥꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯇꯥꯟ ꯆꯞ ꯆꯥꯅ ꯃꯈꯣꯏ ꯑꯅꯤ ꯇꯨꯝꯂꯤꯕꯁꯤ ꯃꯈꯣꯏꯅ ꯁꯨꯠꯂꯤꯕ ꯐꯤ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯥꯅ ꯇꯣꯏꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯁꯤꯅ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯑꯗꯨꯝ ꯆꯤꯡꯊꯣꯛꯄ ꯍꯧꯔꯛꯏ ꯋꯥ ꯂꯥꯟ ꯀꯔꯤꯃꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯅ ꯑꯃꯗꯤ ꯀꯤꯅ ꯌꯦꯡꯂꯤ ꯀꯩꯅꯣ ꯁꯤꯕꯣ ꯑꯁꯨꯝꯅ ꯃꯥꯅ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯐꯤ ꯑꯁꯤꯗꯤ ꯑꯗꯨꯝ ꯇꯞꯅ ꯆꯤꯡꯕꯁꯤꯅ ꯐꯅꯌꯥꯝꯅ ꯆꯤꯡꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯅ ꯀꯤꯅ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯗꯨꯅ ꯐꯤ ꯆꯤꯡꯂꯝꯕ ꯁꯛꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯑꯣꯟꯊꯣꯔꯛꯏ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯃꯁꯤꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯀꯤꯕ ꯈꯪꯕꯁꯦ ꯃꯁꯤꯗ ꯇꯨꯃꯤꯟ ꯄꯥꯛꯊꯗꯨꯅ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯁꯨꯞꯆꯤꯜꯂꯤ ꯑꯗꯨꯒ ꯇꯨꯃꯤꯟ ꯂꯩꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯋꯥ ꯉꯥꯡꯕ ꯂꯥꯎꯕꯁꯨ ꯃꯍꯥꯛ ꯀꯤꯔꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯣ ꯑꯕꯨꯡꯆꯥꯒꯤ ꯊꯋꯥꯏ ꯑꯁꯤꯗꯤ ꯃꯅꯨꯡ ꯑꯁꯤꯗ ꯇꯝꯗꯦꯗꯅ ꯃꯈꯣꯏꯅ ꯐꯅ ꯇꯝꯅꯗꯦ ꯊꯣꯛꯇꯦ ꯍꯥꯏꯔꯕꯁꯨ ꯁꯣꯏꯔꯣꯏ ꯃꯁꯤ ꯑꯕꯨꯡꯆꯥꯒꯤ ꯊꯋꯥꯏꯗꯨꯅꯤ ꯃꯥꯅꯗꯤ ꯃꯃꯥꯡꯗ ꯐꯅꯌꯥꯝꯅ ꯍꯥꯏꯕꯅꯤ ꯃꯥꯒꯤ ꯃꯔꯨꯞ ꯑꯁꯤꯗ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯊꯥꯖꯗꯕꯗꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ ꯃꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯨ ꯀꯔꯤꯒꯨꯝꯕ ꯇꯝꯅꯕ ꯃꯊꯤ ꯐꯣꯡꯕ ꯈꯔꯗꯤ
ꯇꯧꯏ ꯍꯥꯏꯕ ꯈꯪꯏ ꯑꯗꯨꯕꯨ ꯃꯤ ꯌꯥꯝꯕꯅꯤꯅ ꯀꯩꯁꯨꯝ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯊꯧꯁꯥ ꯋꯥꯁꯥꯗꯕꯅꯤ ꯍꯧꯖꯤꯛꯇꯤ ꯈꯔ ꯍꯦꯟꯅ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥꯁꯤꯗ ꯈꯔ ꯇꯣꯏꯅ ꯎꯕ ꯊꯦꯡꯅꯕ ꯇꯧꯕꯅꯤꯅ ꯃꯥꯅ ꯍꯦꯟꯅ ꯋꯥꯖꯕꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯐꯤ ꯈꯟꯊꯗꯨꯅ ꯃꯁꯥꯁꯤ ꯋꯥꯅ ꯈꯪꯖꯕ ꯇꯥꯔꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯁꯛꯇꯝ ꯑꯗꯨ ꯂꯩꯔꯤꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯐꯤ ꯑꯁꯤ ꯇꯞꯅ ꯍꯥꯏꯗꯣꯔꯛꯄꯅꯤ ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯂꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯈꯜꯂꯤꯕ ꯀꯥꯡꯈꯜ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯇꯥꯏ ꯊꯥꯡꯕꯗꯅꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯃꯤ ꯁꯥꯃꯤ ꯁꯛꯇꯝ ꯑꯁꯤ ꯃꯉꯣꯟꯗ ꯆꯨꯕꯥ ꯃꯦꯠꯂꯗꯨꯅ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯒ ꯂꯩꯔꯝꯃꯤ ꯍꯟꯗꯛꯃꯛꯇꯤ ꯍꯦꯛ ꯑꯣꯟꯊꯣꯔꯛꯄ ꯍꯥꯏꯗꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯎꯕꯗꯗꯤ ꯅꯨꯄꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯀꯟꯅ ꯂꯥꯎꯏ ꯃꯥꯅ ꯁꯨꯝꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯇꯨꯝꯅꯔꯝꯕ ꯑꯇꯩꯁꯨ ꯂꯣꯏꯅ ꯍꯧꯒꯠꯅꯔꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯇꯝ ꯑꯁꯤꯗ ꯁꯛꯇꯝ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯀꯤꯕ ꯃꯁꯥꯗ ꯊꯨꯀꯠꯈꯤꯕ ꯄꯥꯈꯠꯈꯤꯕꯁꯤꯗꯤ ꯑꯗꯨꯝ ꯅꯦꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯥꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯒ ꯂꯩꯈ꯭ꯔꯦ ꯃꯂꯪ ꯇꯔꯪ ꯎꯕ ꯏꯄꯥ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯑꯃꯗ ꯑꯗꯨꯝ ꯉꯥꯎꯆꯠꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯦ ꯃꯌꯥꯝ ꯑꯁꯤ ꯌꯨꯝꯁꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯁꯥꯗ ꯏꯁꯤꯡꯕꯨ ꯊꯥꯕꯅꯤ ꯋꯥꯈꯜ ꯇꯥꯔꯣ ꯍꯥꯏꯗꯨꯅ ꯂꯦꯡꯍꯟꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛ ꯈꯖꯤꯛꯇꯪꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯑꯗꯨꯕꯨ ꯉꯁꯥꯏ ꯃꯥꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯑꯀꯤꯕꯁꯤꯡ ꯑꯁꯤꯅ ꯃꯁꯥꯁꯦ ꯏꯄꯥꯏ ꯑꯃꯗꯤ ꯑꯗꯨꯝ ꯀꯥꯡꯕꯒꯨꯝ ꯇꯧꯔꯤ ꯃꯌꯥꯝꯅ ꯋꯥ ꯍꯪꯂꯕꯁꯨ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯦ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯝ ꯑꯁꯤꯗ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯅ ꯌꯥꯔꯅꯤ ꯑꯩ ꯐꯖꯅ ꯊꯦꯝꯃꯒꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯕꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯇꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯅ ꯋꯥ ꯍꯪꯉꯤ ꯀꯔꯤ ꯎꯔꯤꯕꯅꯣ ꯀꯔꯤ ꯊꯦꯡꯅꯔꯤꯕꯅꯣ ꯃꯃꯥꯟꯅꯕꯁꯤꯅ ꯈꯨꯝꯃꯤ ꯑꯕꯨꯡꯆꯥꯗꯣ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯊꯣꯔꯛꯏ ꯑꯩꯒꯤ ꯃꯤꯠꯃꯥꯡꯗ ꯂꯥꯛꯏ ꯃꯁꯤꯒꯤ ꯋꯥꯁꯦ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁ ꯑꯣꯏꯗ ꯄꯥꯗꯕ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯒꯤꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯋꯥꯔꯤꯗꯣ ꯍꯥꯏꯌꯨꯅꯦ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯀꯤꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯃꯥꯅ ꯋꯥ ꯇꯝꯃꯤ ꯑꯗꯨꯕꯨ ꯑꯃꯁꯤꯅꯗꯤ ꯅꯪꯅ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯕꯒꯤ ꯑꯣꯏꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯌꯥꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯑꯃꯨꯛꯀꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯇꯨꯝꯊꯕ ꯍꯧꯔꯝꯃꯤ ꯇꯨꯝꯊꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯅ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯈꯛ ꯅꯤꯡꯁꯤꯡꯂꯛꯏ ꯎꯏꯊꯕ ꯌꯥꯗꯕꯗꯒꯤ ꯃꯃꯥꯟꯅꯕꯁꯤꯗ ꯀꯟꯅ ꯀꯨꯟꯁꯤꯜꯂꯒ ꯃꯁꯥꯕꯨ ꯐꯤ ꯁꯨꯞꯆꯤꯜꯂꯒ ꯑꯗꯨꯝ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯛꯄꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯑꯕꯨꯡꯆꯥꯅ ꯍꯤꯡꯂꯤꯉꯩ ꯇꯣꯝꯄꯣꯛ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯑꯕꯨꯡꯆꯥꯗꯒꯤ ꯊꯕꯛ ꯁꯨꯐꯝꯗꯒꯤ ꯄꯩꯁꯥ ꯌꯥꯝꯅ ꯄꯨꯕꯤꯔꯝꯃꯤ ꯕꯤꯜ ꯐꯪꯂꯒ ꯄꯤꯒꯦ ꯍꯟꯗꯛ ꯄꯩꯁా ꯀꯥꯏꯔꯀꯥꯟꯗ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯂꯧꯕꯤꯔꯝꯃꯤ ꯑꯕꯨꯡꯆꯥꯗꯤ ꯃꯥꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯄꯩꯁꯥꯁꯤꯡꯁꯦ ꯂꯣꯏꯅ ꯇꯨꯡꯁꯤꯟꯖꯔꯒ ꯌꯨꯝꯗ ꯄꯨꯒꯦ ꯍꯥꯏꯗꯨꯅ ꯈꯟꯖꯕꯅꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯅ ꯇꯣꯏꯅ ꯄꯨꯔꯛꯄꯁꯦ ꯑꯕꯨꯡꯆꯥꯁꯨ ꯌꯨꯝꯗ ꯆꯠꯅꯤꯡꯕ ꯃꯇꯥꯡꯗ ꯇꯣꯝꯄꯣꯛꯇ ꯃꯥꯅ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯇꯣꯝꯄꯣꯛꯅ ꯍꯟꯗꯛ ꯄꯩꯁా ꯀꯥꯏꯊꯔꯀꯥꯟꯗ ꯄꯤꯔꯛꯀꯦ ꯃꯥꯖꯣꯡꯁꯨ ꯋꯥꯔꯤ ꯁꯥꯔꯕꯅꯤ ꯅꯣꯡ ꯅꯤꯅꯤ ꯃꯅꯨꯡꯗ ꯀꯥꯏꯔꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯇꯧꯔꯤ ꯃꯈꯣꯏꯒꯤꯗꯤ ꯄꯩꯁꯥ ꯑꯌꯥꯝꯕ ꯃꯐꯝ ꯑꯁꯤꯗ ꯂꯧꯊꯣꯛꯂꯒ ꯌꯨ ꯊꯛꯄ ꯆꯥꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯤ ꯑꯕꯨꯡꯆꯥꯗꯤ ꯀꯔꯤꯃꯠꯇ ꯆꯥꯗꯕꯁꯤꯅ ꯄꯩꯁꯥꯁꯦ ꯌꯥꯝ ꯇꯨꯡꯁꯤꯟꯖꯕꯅꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯇꯅꯤ ꯅꯨꯃꯤꯠ ꯑꯁꯤ ꯍꯌꯦꯡꯒꯨꯝꯕꯗꯤ ꯃꯈꯣꯏ ꯄꯩꯁꯥ ꯀꯥꯏꯊꯒꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯨꯝꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯃꯈꯣꯏꯅ ꯍꯦꯛꯀ ꯊꯛꯇ ꯆꯥꯗꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯉꯥꯎꯕ ꯃꯇꯝꯅꯤ ꯄꯩꯁꯥ ꯈꯔ ꯀꯣꯟꯅꯔꯛꯇꯕꯗꯒꯤ ꯑꯕꯨꯡꯆꯥꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯇꯣꯝꯄꯣꯛꯅ ꯄꯩꯁꯥ ꯈꯔ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯇꯣꯝꯄꯣꯛꯅꯗꯤ ꯍꯌꯦꯡ ꯄꯩꯁꯥ ꯌꯦꯟꯅ ꯃꯇꯝꯗ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯄꯨꯕꯁꯤꯡꯗꯣ ꯂꯣꯏꯅ ꯁꯤꯡꯅꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯑꯕꯨꯡꯆꯥꯅꯁꯨ ꯋꯥ ꯈꯔ ꯈꯨꯝꯃꯨꯔꯦ ꯅꯪꯒꯤꯗꯤ ꯍꯌꯦꯡ ꯌꯦꯟꯕꯗꯁꯨ ꯄꯩꯁꯥ ꯐꯪꯒꯗꯕ ꯂꯩꯇ꯭ꯔꯦ ꯍꯥꯏ ꯑꯩ ꯌꯨꯝꯗ ꯄꯨꯒꯗꯕꯅꯤ ꯏꯃꯥ ꯏꯆꯟꯅꯨꯄꯤꯒꯤꯁꯨ ꯄꯩꯁꯥ ꯊꯝꯗꯕ ꯌꯥꯔꯣꯏꯌꯦ ꯑꯩ ꯍꯌꯦꯡ ꯂꯥꯡꯁꯤꯜ ꯑꯃ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ ꯑꯩ ꯄꯩꯁꯥ ꯄꯤꯔꯔꯣꯏ ꯅꯈꯣꯏ ꯑꯗꯨꯝ ꯀꯅꯥꯗꯩꯅꯣ ꯍꯪꯅꯔꯣ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯃꯥꯡꯉꯁꯤꯗ ꯑꯕꯨꯡꯆꯥꯅ ꯍꯥꯏꯔꯨꯕꯅꯤ ꯇꯣꯝꯄꯣꯛꯁꯤ ꯃꯁꯥꯁꯤ ꯈꯤꯇꯪ ꯏꯀꯥꯏꯕꯗꯨꯅ ꯇꯧꯏ ꯑꯕꯨꯡꯆꯥꯅ ꯄꯩꯁా ꯄꯤꯌꯨ ꯌꯥꯗꯕꯗꯒꯤ ꯃꯈꯣꯏ ꯊꯣꯛꯄ ꯄꯩꯁꯥꯁꯤ ꯄꯨꯕ ꯂꯥꯛꯄ ꯇꯧꯅꯗꯨꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯐꯖꯅ ꯄꯥꯔꯇꯤ ꯇꯧꯔꯝꯃꯤ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕ ꯌꯦꯟꯕ ꯊꯕꯛ ꯑꯇꯩꯗꯤ ꯑꯕꯨꯡꯆꯥꯅ ꯄꯨꯟꯅ ꯌꯥꯎꯔꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯇꯤ ꯃꯌꯥꯝ ꯃꯃꯥꯡ ꯑꯁꯤꯗ ꯅꯪꯒꯤꯗꯤ ꯄꯩꯁꯥ ꯐꯪꯅꯕ ꯂꯩꯇ꯭ꯔꯦ ꯂꯣꯏꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯑꯗꯨꯒ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯆꯣꯞꯄ ꯊꯛꯄ ꯆꯥꯕ ꯄꯥꯝꯖꯕꯒꯤ ꯃꯇꯧ ꯑꯃ ꯎꯍꯟꯕꯁꯤꯗ ꯇꯣꯝꯄꯣꯛꯁꯤ ꯁꯥꯊꯤꯅ ꯏꯀꯥꯏꯔꯝꯃꯤ ꯌꯨ ꯑꯁꯤ ꯐꯖꯅ ꯉꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯁꯤꯅ ꯑꯕꯨꯡꯆꯥꯗ ꯄꯥꯈꯣꯜ ꯑꯁꯤ ꯄꯪꯁꯤꯗ ꯁꯤꯔꯝꯃꯤ ꯑꯕꯨꯡꯆꯥꯁꯨ ꯃꯈꯣꯏꯒ ꯃꯥꯟꯅꯔꯝꯗꯦ ꯃꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯉꯤ ꯃꯈꯣꯏꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯗꯨꯝ ꯐꯝꯃꯒ ꯂꯩꯕꯁꯤ ꯑꯕꯨꯡꯆꯥ ꯄꯥꯝꯗ꯭ꯔꯦ ꯃꯍꯥꯛ
ꯑꯁꯣꯝ ꯃꯄꯥꯟꯂꯣꯝ ꯊꯣꯛꯇꯨꯅ ꯇꯨꯃꯤꯟꯅ ꯃꯇꯥꯏ ꯑꯃꯗ ꯐꯝꯃꯒ ꯂꯩꯔꯤ ꯃꯁꯤꯒꯤ ꯇꯥꯂꯛ ꯑꯁꯤꯗꯅꯤ ꯌꯨ ꯉꯥꯎꯅꯕꯗꯒꯤ ꯃꯥꯒꯤ ꯇꯥꯍꯧꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯗꯒꯤ ꯑꯀꯟ ꯑꯔꯤꯡ ꯁꯤꯟꯅꯗꯨꯅ ꯋꯥꯁꯦ ꯆꯥꯎꯅ ꯉꯥꯡꯅꯕꯁꯨ ꯀꯌꯥ ꯑꯃ ꯌꯥꯎꯅꯔꯛꯏ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯔꯛ ꯑꯁꯤꯗ ꯑꯕꯨꯡꯆꯥ ꯂꯩꯔꯝꯗꯕꯗꯒꯤ ꯇꯣꯝꯄꯣꯛꯁꯦ ꯇꯝꯃ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯄꯥꯟꯗ ꯐꯝꯂꯤꯕ ꯑꯕꯨꯡꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯑꯕꯨꯡꯆꯥ ꯑꯩꯅ ꯅꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯏ ꯑꯗꯨꯕꯨ ꯑꯩꯅ ꯄꯩꯁꯥꯗꯣ ꯍꯥꯠꯀꯦꯗꯤ ꯍꯥꯏꯗꯦꯗꯅ ꯅꯪꯅ ꯃꯌꯥꯝ ꯃꯥꯡꯗ ꯑꯩꯕꯨ ꯌꯥꯝꯅ ꯄꯩꯁꯥꯗ ꯆꯣꯞꯄ ꯊꯛꯄ ꯆꯥꯕꯗ ꯌꯥꯝꯅ ꯀꯔꯥꯏ ꯍꯦꯟꯕ ꯄꯩꯁꯥ ꯄꯨꯔꯒ ꯁꯤꯡꯅꯤꯡꯗꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯅꯪꯅ ꯎꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯐꯩ ꯇꯧ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯩꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯝꯅ ꯑꯊꯤꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯅꯪꯅ ꯎꯍꯜꯂꯕ ꯅꯠꯇ꯭ꯔꯥ ꯑꯕꯨꯡꯆꯥꯁꯨ ꯐꯖꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯃꯤ ꯑꯗꯨꯒꯤ ꯅꯠꯇꯦ ꯇꯥꯃꯣ ꯑꯩ ꯌꯨꯝꯗꯁꯨ ꯆꯠꯀꯗꯕ ꯀꯨꯏꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤꯁꯨ ꯏꯆꯟꯅꯨꯄꯤꯒꯤꯁꯨ ꯄꯩꯁꯥ ꯈꯔ ꯄꯨꯗꯕ ꯌꯥꯔꯣꯏ ꯇꯥꯃꯣꯅ ꯄꯨꯈꯤꯕ ꯄꯩꯁꯥꯁꯨ ꯃꯆꯤꯠꯇꯒꯤ ꯐꯅꯌꯥꯝꯅ ꯌꯥꯎꯅꯕꯅꯤ ꯇꯣꯝꯄꯣꯅ ꯑꯃꯨꯛ ꯈꯨꯝꯃꯤ ꯐꯔꯦꯅꯦ ꯑꯗꯨ ꯑꯩꯉꯣꯟꯗ ꯈꯛꯇ ꯂꯣꯟꯅ ꯍꯥꯏꯕꯗꯤ ꯀꯔꯤ ꯀꯥꯏꯒꯦꯕ ꯃꯌꯥꯝ ꯃꯃꯥꯡꯗ ꯅꯪꯅ ꯑꯩꯕꯨ ꯆꯪꯉꯥꯏ ꯍꯥꯞꯄ ꯅꯠꯇ꯭ꯔꯥ ꯑꯁꯨꯝꯅ ꯑꯅꯤ ꯑꯁꯤ ꯋꯥ ꯁꯨꯝꯅ ꯁꯨꯝ ꯉꯥꯡꯅꯔꯝꯕꯗꯒꯤ ꯑꯋꯣꯏ ꯇꯥꯅ ꯁꯪꯒꯠꯅꯗꯨꯅ ꯑꯀꯟꯕ ꯋꯥ ꯀꯌꯥ ꯑꯃ ꯉꯥꯡꯅꯔꯛꯏ ꯑꯕꯨꯡꯆꯥꯁꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯑꯁꯨꯝꯅ ꯈꯥꯏꯔꯛꯄ ꯀꯌꯥ ꯑꯁꯤꯗ ꯑꯩ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯌꯨ ꯊꯛꯅꯕ ꯄꯩꯁꯥ ꯍꯨꯟꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯩꯒꯤꯁꯨ ꯌꯨꯝꯒꯤꯗꯃꯛꯇ ꯑꯔꯩ ꯂꯩꯇ ꯈꯔ ꯁꯤꯖꯤꯟꯅꯅꯕꯒꯤ ꯊꯕꯛ ꯁꯨꯕ ꯂꯥꯛꯄꯅꯤ ꯅꯈꯣꯏꯅ ꯊꯛꯄ ꯆꯥꯕꯒꯤ ꯑꯩ ꯄꯩꯁꯥ ꯄꯤꯒꯗꯕ ꯅꯠꯇꯦ ꯄꯤꯔꯣꯏ ꯅꯈꯣꯏ ꯇꯧꯅꯤꯡꯕ ꯇꯧꯔꯛꯎ ꯍꯥꯏꯗꯨꯅ ꯑꯀꯟꯕ ꯋꯥꯁꯦ ꯃꯥꯅ ꯉꯥꯡꯂꯨꯕꯅꯤ ꯑꯗꯨꯕꯨ ꯑꯁꯥꯎꯕ ꯌꯨ ꯊꯛꯄꯒꯤ ꯐꯥꯊꯕ ꯉꯝꯗꯕ ꯍꯥꯏꯕꯁꯤꯅꯤ ꯌꯦꯡꯉꯨ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯅꯨꯡꯊꯪ ꯑꯁꯨꯝ ꯅꯥꯀꯜ ꯑꯃꯗꯁꯨ ꯂꯩꯔꯤ ꯈꯪꯍꯧꯗꯦ ꯇꯣꯝꯄꯣꯛꯅ ꯅꯨꯡꯊꯪ ꯑꯁꯦ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ ꯑꯩꯒꯤ ꯆꯤꯟꯗꯛꯇ ꯈꯨꯝꯕ ꯑꯩꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯄ ꯍꯥꯏꯗꯨꯅ ꯅꯨꯡꯊꯪ ꯑꯁꯤꯅ ꯃꯥꯒꯤ ꯃꯀꯣꯛꯇ ꯊꯥꯗꯔꯛꯈꯤ ꯑꯕꯨꯡꯆꯥ ꯃꯥꯏ ꯑꯁꯦ ꯂꯩꯊꯣꯛꯄ ꯊꯩꯗꯣꯛꯈꯤꯕꯁꯨ ꯅꯪꯍꯧꯗ ꯅꯨꯡꯊꯪ ꯑꯁꯤꯅ ꯄꯥꯟꯕꯗꯒꯤ ꯑꯗꯨꯃꯛ ꯂꯩꯃꯥꯏꯊꯛꯇ ꯍꯥꯏꯊꯈ꯭ꯔꯦ ꯅꯨꯡꯊꯪ ꯑꯗꯨꯁꯨ ꯈꯔ ꯆꯥꯎꯕ ꯅꯨꯡꯊꯪꯅꯤ ꯑꯗꯨꯝꯅ ꯅꯨꯡꯊꯪꯗꯨꯅ ꯍꯦꯛ ꯄꯥꯟꯈꯤꯕꯗꯒꯤ ꯇꯣꯝꯄꯣ ꯑꯁꯦ ꯋꯥꯈꯜ ꯑꯁꯤ ꯈꯪꯂꯥꯛ ꯂꯥꯛꯄꯒꯨꯝꯅ ꯀꯔꯤꯅꯣ ꯑꯕꯨꯡꯆꯥ ꯇꯝꯃꯅꯣ ꯊꯨꯗꯅ ꯑꯕꯨꯡꯆꯥꯕꯨ ꯂꯦꯡꯍꯜꯂꯤ ꯃꯀꯣꯛꯇꯒꯤ ꯏꯁꯨ ꯇꯥꯔꯔꯤ ꯑꯕꯨꯡꯆꯥ ꯀꯔꯤꯃꯇ ꯂꯦꯡꯈꯤꯗ꯭ꯔꯦ ꯇꯣꯝꯄꯣꯛ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯂꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯗꯨꯅ ꯃꯥꯁꯦ ꯍꯦꯟꯅ ꯄꯥꯈꯠꯈꯤꯕꯁꯤꯅ ꯇꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯁꯣꯝ ꯃꯅꯨꯡꯗ ꯃꯈꯣꯏ ꯊꯛꯄ ꯆꯥꯕ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯔꯝ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯉꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯗꯤ ꯉꯥꯎꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯇꯨꯝꯂꯒ ꯇꯥꯔꯒ ꯂꯩꯕꯁꯨ ꯃꯤ ꯈꯔ ꯌꯥꯎꯔꯤ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯁꯤꯗ ꯑꯕꯨꯡꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯦ ꯃꯥꯅ ꯂꯣꯟꯅ ꯊꯥꯡꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯁꯥꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯇꯝꯅ ꯄꯨꯁꯤꯜꯂꯛꯏ ꯃꯈꯣꯏꯅ ꯇꯨꯝꯂꯤꯕ ꯄꯣꯊꯥꯅꯔꯤꯕꯁꯤꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁꯥꯔꯤꯕ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯅꯤ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯃꯥꯅ ꯍꯛꯆꯥꯡ ꯑꯁꯦ ꯊꯝꯅꯔꯦ ꯑꯗꯨꯒ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯈꯪꯗꯅꯕ ꯌꯥꯝꯅ ꯊꯨꯅ ꯃꯥꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯑꯁꯦ ꯍꯣꯒꯥꯏꯔꯝꯃꯤ ꯇꯧꯈꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯕꯨꯡꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯐꯨꯝꯕꯗ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏꯗꯕ ꯃꯑꯣꯡ ꯑꯃꯗ ꯈꯔ ꯀꯨꯟꯅ ꯇꯧꯔꯕ ꯇꯨꯡꯗ ꯃꯥꯅ ꯍꯛꯆꯥꯡ ꯑꯁꯦ ꯐꯨꯝꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯟꯅꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅ ꯊꯝꯃꯤ ꯃꯊꯛꯇꯁꯨ ꯅꯨꯡꯁꯥ ꯀꯌꯥ ꯑꯃ ꯆꯥꯏꯔꯝꯃꯤ ꯃꯥꯅ ꯁꯨꯝꯅ ꯇꯧꯕꯁꯦ ꯃꯇꯝ ꯐꯅꯌꯥꯝꯅ ꯆꯪꯉꯤ ꯐꯨꯝꯕ ꯍꯦꯛ ꯂꯣꯏꯔꯒ ꯃꯥꯅ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯉꯁꯥꯏꯒꯤ ꯃꯥꯒ ꯇꯨꯃꯤꯟꯅꯔꯝꯕ ꯌꯥꯝꯅ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤꯒꯅ ꯇꯣꯝꯄꯣꯛꯅ ꯊꯣꯔꯛꯄꯁꯤ ꯎꯕꯅꯤ ꯊꯦꯡꯅꯕꯅꯤ ꯃꯈꯣꯏꯗꯤ ꯌꯨ ꯌꯥꯝꯅ ꯀꯟꯅ ꯉꯥꯎꯕ ꯅꯠꯇꯦ ꯇꯣꯝꯄꯣꯛꯅ ꯊꯣꯛꯈ꯭ꯔꯒ ꯁꯨꯡꯆꯪ ꯆꯪꯂꯛꯇꯕꯁꯤꯗ ꯁꯣꯏꯗꯅꯃꯛꯀꯤ ꯑꯕꯨꯡꯆꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯆꯤꯡꯅꯕꯁꯤꯅ ꯑꯅꯤ ꯑꯁꯤꯅ ꯌꯦꯡꯕ ꯊꯣꯛꯂꯛꯄꯅꯤ ꯑꯗꯨꯕꯨ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯜꯂꯗꯨꯅ ꯃꯥꯅ ꯊꯣꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤ ꯎꯕꯗ ꯑꯅꯤ ꯑꯁꯤ ꯍꯦꯟꯅ ꯉꯛꯈ꯭ꯔꯦ ꯇꯣꯝꯄꯣꯛ ꯍꯥꯏꯅ ꯀꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯁꯤ ꯃꯁꯥꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯃꯁꯥꯁꯤ ꯐ꯭ꯔꯥꯡ ꯆꯣꯡꯉꯤ ꯀꯅꯥꯅꯣ ꯃꯃꯥꯟꯅꯕꯅꯤ ꯑꯣꯏꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯅꯁꯥꯁꯤꯗꯤ ꯎꯐꯨꯟ ꯋꯥꯐꯨꯟ ꯉꯥꯛꯇ ꯀꯔꯤꯒꯤꯅꯣ ꯅꯈꯨꯠꯇ ꯄꯥꯏꯔꯤꯕ ꯌꯣꯠꯇꯨꯅ ꯇꯣꯝꯄꯣꯛ ꯀꯔꯤ ꯈꯨꯝꯒꯅꯤ ꯃꯁꯥꯁꯤ ꯊꯣꯛꯀꯠꯄ ꯑꯃꯗꯤ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯌꯨ ꯐꯅꯌꯥꯝꯅ ꯀꯟꯅ ꯉꯥꯎꯔꯝꯕ ꯇꯥꯔꯕꯁꯨ ꯅꯤꯁꯥ ꯂꯣꯏꯅ ꯍꯟꯈ꯭ꯔꯕꯅꯤ ꯇꯣꯝꯄꯣꯛ ꯇꯞꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯑꯁꯣꯝ ꯅꯥꯀꯜꯂꯣꯝꯗꯁꯨ ꯌꯦꯡꯂꯤ ꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ ꯃꯈꯣꯏ ꯑꯇꯩꯗꯤ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯃꯈꯣꯏꯗꯤ ꯊꯛꯇꯨꯅ ꯉꯥꯎꯗꯨꯅ ꯂꯩꯍꯧꯔꯤ ꯅꯪ ꯊꯣꯛꯈꯤꯕꯁꯤꯗ ꯁꯂꯛꯃꯟꯗꯕꯁꯤꯗ ꯑꯕꯨꯡꯆꯥ ꯅꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯦꯠꯅꯔꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯄꯅꯤ ꯑꯗꯣ ꯅꯪꯅ ꯁꯤ ꯇꯧꯔꯝꯂꯤꯁꯤꯕꯨ ꯀꯔꯤ ꯊꯕꯛꯅꯣ ꯅꯪꯒꯤ ꯃꯇꯧ ꯑꯁꯤ
ꯑꯩꯈꯣꯏ ꯆꯤꯡꯅꯗꯕ ꯉꯝꯗꯦ ꯇꯣꯝꯄꯣꯛ ꯃꯄꯤ ꯇꯥꯔꯛꯏ ꯂꯩꯈꯤꯗ꯭ꯔꯦ ꯑꯕꯨꯡꯆꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯋꯥꯁꯤ ꯇꯥꯕꯗ ꯑꯅꯤ ꯑꯁꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯍꯥ ꯀꯔꯝꯅ ꯇꯣꯝꯄꯣꯛꯅ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯑꯅꯤꯁꯤꯗ ꯍꯥꯏꯔꯝꯃꯤ ꯋꯥꯔꯤ ꯑꯁꯤ ꯂꯤꯅ ꯃꯥꯗꯤ ꯀꯞꯂꯕꯅꯤ ꯑꯗꯨꯒ ꯇꯣꯝꯄꯣꯛꯅ ꯑꯅꯤꯁꯤꯗ ꯅꯈꯣꯏ ꯋꯥꯔꯤ ꯑꯁꯤ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯄꯤꯒꯅꯨ ꯅꯈꯣꯏꯒꯤ ꯄꯤꯌꯨ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯑꯩ ꯄꯤꯒꯦ ꯑꯩꯒꯤ ꯌꯨꯝꯒꯤ ꯃꯥꯟꯆꯥꯡ ꯊꯥꯗꯣꯛꯂꯒ ꯑꯣꯏꯔꯁꯨ ꯑꯩ ꯄꯤꯒꯦ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏꯅ ꯋꯥꯔꯤ ꯑꯁꯤ ꯍꯥꯏꯗꯣꯛꯄꯤꯔꯛꯄ ꯇꯥꯔꯕꯗꯤ ꯑꯩꯗꯤ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯅ ꯌꯥꯝꯅ ꯀꯤꯅ ꯋꯥ ꯍꯥꯏꯔꯛꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤꯁꯨ ꯃꯇꯧ ꯑꯁꯤꯗ ꯀꯤꯕꯗ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯇꯣꯝꯄꯣꯛꯀ ꯃꯈꯣꯏꯒꯗꯤ ꯐꯖꯅ ꯄꯨꯜꯂꯛꯄꯅꯤꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯗꯣꯛꯇꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯣꯛꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯔꯛꯏ ꯃꯈꯣꯏꯅ ꯈꯣꯂꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯪꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯇꯣꯝꯄꯣꯛꯅ ꯋꯥ ꯑꯃꯁꯨ ꯍꯥꯏꯔꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯈꯥ ꯐ꯭ꯂꯣꯔꯁꯦ ꯌꯥꯝꯅ ꯊꯨꯅ ꯍꯩꯅꯕ ꯅꯈꯣꯏꯅ ꯊꯧꯔꯥꯡ ꯑꯃꯗꯤ ꯁꯤꯜꯂꯣ ꯑꯩꯗꯤ ꯍꯌꯦꯡ ꯄꯩꯁꯥ ꯌꯦꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯗ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯆꯠꯂꯨꯒꯦ ꯍꯥꯏꯔꯒ ꯑꯩ ꯆꯠꯈ꯭ꯔꯒꯦ ꯅꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯃꯨꯛ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯂꯕꯗꯤ ꯆꯤꯡꯅꯈꯤꯕꯁꯨ ꯌꯥꯏ ꯑꯅꯤꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯤ ꯑꯗꯣ ꯃꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯅ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯛꯄ ꯇꯥꯔꯕꯗꯤ ꯀꯃꯥꯏꯅ ꯇꯧꯕ ꯃꯁꯤꯗꯁꯨ ꯃꯈꯣꯏꯁꯦ ꯋꯥ ꯈꯟꯅꯔꯝꯃꯤ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯗꯤ ꯀꯔꯤ ꯈꯨꯝꯃꯨꯅꯤ ꯀꯔꯤ ꯍꯥꯏꯒꯅꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯋꯥꯈꯜ ꯈꯟꯅꯔꯕ ꯇꯨꯡꯗꯗꯤ ꯊꯧꯔꯥꯡ ꯑꯃ ꯂꯥꯛꯂꯔꯦ ꯃꯈꯣꯏ ꯂꯣꯏꯅ ꯉꯥꯎꯅꯔꯤꯕꯅꯤꯅ ꯃꯅꯨꯡꯗ ꯆꯪꯂꯒ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯋꯥꯔꯤ ꯁꯥꯔꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯈꯟꯅꯔꯦ ꯃꯅꯨꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯂꯛꯏ ꯌꯨ ꯉꯥꯎꯅꯔꯤꯕꯅꯤꯅ ꯃꯈꯣꯏꯁꯤ ꯀꯔꯤꯅꯣ ꯀꯝꯗꯧꯕꯅꯣ ꯍꯥꯏꯕꯗꯤ ꯋꯥꯈꯜ ꯀꯔꯤꯃꯇ ꯇꯥꯟꯅꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅꯗꯤ ꯋꯥ ꯍꯪꯉꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕ ꯑꯕꯨꯡꯆꯥꯗꯨ ꯅꯪꯅ ꯈꯔ ꯉꯥꯡꯕꯤꯕꯗꯒꯤ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯍꯜꯂꯛꯑꯕ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ ꯃꯁꯤꯗ ꯇꯣꯝꯄꯣꯛꯅ ꯑꯩꯅ ꯋꯥ ꯈꯔ ꯉꯥꯡꯂꯨꯕꯒꯤ ꯋꯥꯔꯧꯔ ꯃꯥꯜꯂꯦ ꯄꯣꯠꯆꯩꯁꯤꯡ ꯈꯔ ꯌꯣꯝꯁꯤꯜꯂꯒ ꯃꯥꯗꯤ ꯃꯌꯨꯝꯗ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦ ꯃꯁꯤꯗ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯪꯁꯨ ꯈꯔ ꯍꯦꯟꯃꯟꯕ ꯑꯉꯥꯡ ꯑꯗꯨꯗꯒꯤ ꯄꯪꯂꯧꯗ ꯂꯧꯕꯤꯔꯦ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯕ ꯇꯥꯕꯅꯤ ꯇꯣꯝꯄꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯅꯤ ꯑꯗꯨꯅꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯈꯥꯝꯃꯅꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯥꯗ꯭ꯔꯦ ꯆꯠꯂꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯣꯏꯗ ꯄꯥꯗꯕ ꯋꯥ ꯀꯌꯥꯝ ꯍꯥꯏꯖꯈꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯈꯥ ꯁꯝꯊꯩ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯊꯛꯄ ꯆꯥꯕ ꯀꯔꯤꯃꯇ ꯌꯥꯗ꯭ꯔꯦ ꯑꯇꯩꯗꯤ ꯑꯗꯨꯝ ꯊꯛꯂꯤ ꯆꯥꯔꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤ ꯍꯧꯈꯤꯕꯅꯤ ꯃꯃꯥꯟꯅꯕꯁꯤꯗ ꯀꯟꯅ ꯀꯣꯟꯁꯤꯜꯂꯒ ꯃꯥꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯑꯕꯨꯡꯆꯥ ꯁꯤꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯂꯥꯡꯂꯦꯟꯁꯦ ꯇꯨꯝꯕ ꯌꯥꯗꯕꯅꯤ ꯃꯍꯥꯛꯅ ꯊꯋꯥꯏ ꯍꯦꯛ ꯊꯥꯕ ꯃꯥꯒꯤ ꯃꯀꯣꯛꯇ ꯅꯨꯡꯊꯪꯅ ꯄꯥꯟꯕ ꯅꯨꯃꯤꯠ ꯑꯁꯤ ꯂꯥꯡꯂꯦꯟ ꯃꯁꯥ ꯄꯨꯝꯕ ꯇꯨꯝꯂꯝꯕꯗꯒꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯂꯛꯄꯅꯤ ꯃꯪꯗꯁꯨ ꯑꯀꯤ ꯑꯈꯪ ꯇꯝꯊꯤꯕ ꯌꯥꯝꯅ ꯎꯕꯅꯤ ꯃꯥꯒꯗꯤ ꯃꯃꯥꯒ ꯇꯨꯃꯤꯟꯅꯩ ꯃꯃꯥꯅ ꯏꯕꯦꯝꯃ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯗꯨꯅ ꯑꯩ ꯌꯥꯝ ꯀꯤꯖꯩ ꯏꯃꯥ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯑꯩꯒꯤ ꯃꯪꯗ ꯑꯀꯤꯕ ꯌꯥꯝꯅ ꯎꯏ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯄꯪꯀꯞꯇ ꯀꯞꯄꯅꯤ ꯑꯕꯨꯡꯆꯥ ꯂꯩꯈꯤꯗꯕꯁꯤꯗ ꯃꯉꯣꯟꯗ ꯁꯥꯎꯃꯗꯣ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯕꯤꯔꯤꯕ꯭ꯔꯥ ꯈꯪꯍꯜꯂꯤꯕ꯭ꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯏ ꯑꯗꯨꯕꯨ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗꯗꯤ ꯃꯥꯅ ꯎꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯗꯕ ꯑꯀꯤꯕ ꯇꯝꯊꯤꯕ ꯃꯑꯣꯡ ꯀꯌꯥ ꯑꯃꯗꯤ ꯃꯥꯒꯤ ꯃꯪꯂꯥꯟꯗ ꯎꯈꯤꯕꯅꯤ ꯑꯕꯨꯡꯆꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨꯅ ꯐꯨꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯣꯝꯄꯣꯛꯇꯤ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯄꯩꯁꯥ ꯌꯦꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠꯇꯁꯨ ꯑꯕꯨꯡꯆꯥꯗꯤ ꯃꯥꯗꯤ ꯌꯨꯝꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯍꯌꯦꯡꯋꯥꯏ ꯃꯥ ꯑꯃꯨꯛ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯄꯤꯔꯒꯦ ꯍꯥꯏꯗꯨꯅ ꯄꯩꯁꯥꯗꯣ ꯄꯤꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯀꯔꯝꯅ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯂꯧꯕ ꯂꯥꯛꯀꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯛꯄꯗꯒꯤ ꯍꯧꯔꯦ ꯑꯗꯨꯝ ꯇꯝꯅꯔꯛꯄ ꯃꯊꯤ ꯐꯣꯡꯂꯛꯄ ꯃꯈꯣꯏꯒꯤ ꯈꯣꯂꯥ ꯑꯁꯤꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯅꯨꯃꯤꯗꯥꯡ ꯇꯨꯝꯅꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥꯁꯤꯗꯅ ꯍꯦꯜꯂꯤ ꯃꯔꯨꯑꯣꯏꯅ ꯈꯣꯟꯖꯦꯜꯁꯤꯡ ꯇꯥꯔꯛꯄ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ ꯊꯕꯛ ꯁꯨꯕꯗꯧꯅ ꯗꯣꯡꯗꯥꯡ ꯃꯈꯣꯟ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯏ ꯃꯈꯣꯟꯁꯤ ꯇꯥꯕꯗ ꯃꯥꯁꯤ ꯀꯩꯅꯣꯅꯦ ꯃꯈꯣꯟꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯃꯅꯥꯒꯣꯡ ꯊꯥꯡꯒꯠꯇꯨꯅ ꯇꯥꯔꯒ ꯂꯩ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯗꯤ ꯃꯥꯗꯤ ꯌꯨ ꯌꯥꯝꯅ ꯄꯥꯝꯕꯅꯤꯅ ꯃꯥꯗꯤ ꯏꯁꯤꯁꯤꯅ ꯇꯨꯝꯂꯤ ꯑꯗꯨꯒ ꯑꯇꯩ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯃꯈꯣꯏ ꯈꯔꯗꯁꯨ ꯑꯁꯨꯝꯅ ꯗꯣꯡꯗꯥꯡꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯈꯣꯏꯁꯨ ꯇꯥꯔꯕꯅꯤ ꯃꯈꯣꯏꯁꯨ ꯃꯤꯀꯞ ꯊꯣꯛꯅꯔꯛꯇꯨꯅ ꯀꯩꯅꯣꯅꯦ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯂꯣꯝꯗ ꯊꯕꯛ ꯁꯨꯔꯤꯁꯤꯕꯣ ꯍꯨꯔꯥꯟꯕꯒ ꯂꯥꯛꯄ ꯖꯥꯠꯂꯅꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯅꯤ ꯃꯥꯟꯅꯗꯨꯅ ꯍꯧꯒꯠꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯃꯅꯨꯡꯂꯣꯝꯗ
ꯃꯈꯣꯏ ꯆꯠꯈꯤꯔꯝꯃꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯗꯨꯒꯤꯗꯤ ꯊꯣꯛꯈꯤꯗꯦ ꯃꯃꯥꯟꯅꯕꯗꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯨꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ ꯆꯤꯞ ꯂꯥꯎꯈꯤꯔꯝꯃꯤ ꯃꯈꯣꯏꯅ ꯃꯈꯣꯏꯒꯤ ꯄꯥꯏꯔꯤꯕ ꯃꯩꯉꯥꯜꯁꯤꯡ ꯑꯗꯨꯅ ꯄꯤꯠ 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 ꯀꯥꯞꯇꯨꯅ ꯀꯅꯥ ꯂꯩꯕꯅꯣ ꯀꯅꯥ ꯂꯥꯛꯄꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯗꯦ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯗꯣꯡꯗꯥꯡꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕ ꯍꯧꯔꯛꯄꯅꯤ ꯑꯍꯤꯡ ꯃꯇꯝ ꯊꯦꯡꯂꯒꯅ ꯀꯞꯄ ꯇꯦꯡꯊꯥꯕ ꯈꯣꯟꯖꯦꯜ ꯑꯗꯨꯝ ꯇꯥꯕ ꯍꯧꯔꯛꯏ ꯑꯁꯨꯝꯅ ꯈꯔ ꯇꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯤꯅꯤ ꯍꯨꯝꯅꯤ ꯑꯁꯤ ꯇꯣꯏꯁꯤꯜꯂꯛꯄꯗꯒꯤ ꯃꯐꯝ ꯑꯁꯤ ꯇꯝꯅꯔꯦ ꯍꯥꯏꯕ ꯈꯪꯉꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯂꯩꯔꯝꯕꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯑꯀꯤꯕ ꯍꯥꯏꯕꯁꯤ ꯍꯦꯡꯅꯔꯛꯏ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯟꯅꯕ ꯃꯉꯣꯟꯗꯗꯤ ꯃꯁꯤꯒꯤ ꯁꯅꯤꯡ ꯁꯧꯝ ꯑꯁꯤ ꯏꯐꯪ ꯐꯪꯗ꯭ꯔꯤ ꯑꯁꯤꯃꯛꯅ ꯃꯥꯅ ꯊꯥꯖꯕꯁꯨ ꯉꯝꯗꯦ ꯑꯣꯏꯔꯣꯏ ꯄꯥꯔꯣꯏꯗꯕꯅꯤ ꯃꯤ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯔꯤ ꯇꯝꯅꯕ ꯇꯝꯅꯁꯨꯅꯨ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯥꯗꯤ ꯋꯥꯖꯥꯎ ꯉꯥꯡꯉꯤ ꯅꯣꯡꯃꯁꯨ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯅꯤ ꯊꯕꯛ ꯁꯨꯕ ꯂꯣꯏꯅꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯈꯣꯜꯂꯥꯏꯁꯤꯡ ꯆꯥꯝꯊꯣꯛꯅꯔꯒ ꯅꯨꯄꯥ ꯑꯃꯗꯤ ꯈꯣꯜꯂꯥ ꯑꯁꯤꯒꯤ ꯑꯁꯣꯝ ꯃꯇꯥꯏꯔꯣꯝꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯌꯥꯗ ꯃꯁꯥ ꯑꯁꯤ ꯆꯥꯝꯊꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯏꯀꯥ ꯀꯥꯔꯛꯈꯤꯗ꯭ꯔꯦ ꯃꯈꯣꯏꯅ ꯑꯁꯣꯝꯗ ꯆꯥꯛ ꯊꯣꯡꯕ ꯑꯇꯩ ꯊꯕꯛ ꯀꯌా ꯑꯃ ꯂꯥꯡꯅꯔꯤ ꯃꯃꯥꯟꯅꯕ ꯑꯃꯁꯤꯅ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯕꯗ ꯃꯥꯒ ꯇꯨꯃꯤꯟꯅꯕ ꯑꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯏꯇꯥꯎ ꯑꯃꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯛꯇꯦꯅꯦ ꯀꯗꯣꯝꯗ ꯂꯩꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯡ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯈꯨꯝꯃꯛꯇ꯭ꯔꯦ ꯈꯨꯝꯃꯛꯇꯕꯗꯒꯤ ꯃꯥꯒ ꯑꯇꯣꯞꯄ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯩꯉꯥꯜ ꯑꯃ ꯄꯥꯏꯗꯨꯅ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯅ ꯇꯣꯔꯆꯂꯥꯏꯠ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯑꯗꯨꯝ ꯌꯦꯡꯕ ꯆꯠꯂꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯄꯥꯟꯃꯛꯇꯗ ꯀꯣꯡꯒꯣ ꯂꯣꯗꯨꯅ ꯇꯤꯡꯗꯨꯅ ꯇꯥꯔꯝꯕꯁꯤ ꯃꯈꯣꯏꯅ ꯎꯕꯅꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯈꯔ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯃꯥꯟꯅꯕꯁꯤ ꯃꯈꯣꯏꯅ ꯄꯨꯈꯠꯂꯛꯏ ꯈꯣꯜꯂꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯝꯅ ꯋꯥꯅ ꯂꯩꯀꯟꯅꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯟꯕꯨꯗꯤ ꯇꯥꯔꯛꯂꯦ ꯃꯥꯅ ꯋꯥꯈꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯀꯔꯝ ꯇꯧꯕꯅꯣ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯍꯜꯂꯤ ꯅꯨꯄꯥ ꯑꯁꯤꯅ ꯀꯤꯅ ꯃꯥꯅ ꯎꯈꯤꯕ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯋꯥꯔꯤꯁꯤꯡ ꯇꯝꯂꯛꯏ ꯋꯥꯔꯤ ꯑꯁꯤ ꯇꯥꯕꯗ ꯑꯇꯩꯗꯤ ꯇꯨꯁꯨꯜꯂꯝꯃꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯍꯦꯟꯅ ꯄꯥꯈꯠꯂꯝꯃꯤ ꯃꯍꯥꯛꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯈꯣꯡ ꯃꯈꯨꯠ ꯆꯥꯝꯊꯣꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯒꯤ ꯍꯦꯛ ꯃꯇꯥꯏꯃꯛꯇꯗ ꯃꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯀꯅꯥꯅꯣ ꯑꯃꯈꯛ ꯐꯝꯂꯒ ꯂꯩꯕꯁꯤ ꯃꯥꯅ ꯎꯕꯅꯤ ꯃꯁꯛ ꯑꯗꯨ ꯀꯅꯥꯅꯣ ꯂꯥꯛꯁꯤꯟꯕ ꯉꯝꯗꯦ ꯑꯩꯅ ꯀꯔꯤꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯤꯠ ꯑꯁꯤ ꯏꯔꯪ ꯂꯪꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗ ꯆꯪꯁꯤꯜꯂꯛꯏ ꯃꯥꯅ ꯑꯩꯒꯤ ꯅꯥꯛ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩ ꯋꯥꯈꯟ ꯇꯥꯈꯤꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯐꯝ ꯑꯁꯤ ꯂꯥꯏꯊꯣꯛꯏ ꯑꯩꯗꯤ ꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯀꯤꯅ ꯋꯥ ꯍꯥꯏ ꯑꯇꯩ ꯈꯔ ꯑꯃꯁꯨ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯀꯤꯕ ꯃꯇꯧ ꯈꯔ ꯅꯨꯃꯤꯗꯥꯡ ꯌꯧꯔꯛꯄ ꯈꯨꯗꯤꯡꯒꯤ ꯊꯣꯛꯂꯤꯕꯁꯤ ꯃꯈꯣꯏꯁꯨ ꯈꯪꯂꯤꯕꯅꯤ ꯃꯁꯤꯗꯒꯤ ꯅꯨꯃꯤꯠꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗꯒꯤꯅꯤ ꯃꯥꯒꯤ ꯃꯊꯪ ꯑꯗꯨ ꯇꯧꯔꯦ ꯑꯁꯤ ꯇꯧꯔꯦ ꯌꯨꯝꯂꯣꯝꯗ ꯀꯧꯔꯦ ꯑꯗꯨꯅꯤ ꯑꯁꯤꯅꯤ ꯍꯥꯏꯖꯤꯟꯗꯨꯅ ꯃꯈꯣꯏ ꯃꯤ 4-5 ꯑꯃꯁꯨ ꯆꯠꯅꯈ꯭ꯔꯕꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯤꯗꯤ ꯂꯦꯞꯄ ꯌꯥꯗꯕꯅꯤꯅ ꯃꯈꯣꯏ ꯈꯔ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯊꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗꯃꯨꯛ ꯑꯅꯧꯕ ꯃꯤ ꯈꯔ ꯂꯥꯛꯈꯤ ꯑꯁꯨꯝꯅ ꯃꯤꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯂꯩꯔꯝꯕꯁꯤꯡꯗꯤ ꯂꯣꯏꯅ ꯁꯤꯟꯗꯣꯛꯅꯈ꯭ꯔꯦ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯍꯥꯏꯕꯕꯨ ꯇꯣꯝꯄꯣꯛꯀ ꯄꯨꯜꯂꯝꯕ ꯃꯈꯣꯏ ꯃꯃꯥꯟꯅꯕ ꯑꯅꯤꯁꯤ ꯈꯛꯇ ꯉꯥꯏꯍꯧꯔꯦ ꯑꯔꯤꯕꯗ ꯃꯈꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯍꯧꯔꯤ ꯃꯈꯣꯏꯗꯤ ꯆꯠꯂꯝꯗꯦ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯌꯨꯝꯗꯤ ꯌꯥꯝꯅ ꯊꯨꯅ ꯍꯟꯅꯤꯡꯂꯕꯅꯤ ꯑꯗꯨꯕꯨ ꯑꯃꯁꯤꯅ ꯌꯥꯗꯕꯗꯒꯤ ꯑꯗꯨꯝ ꯂꯩꯊꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯖꯤꯇꯦꯟꯒꯤ ꯀꯀꯥ ꯑꯗꯨꯅ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯖꯤꯇꯦꯟꯅ ꯍꯪꯅꯔꯦ ꯑꯕꯨꯡꯆꯥ ꯊꯦꯡꯅꯕ꯭ꯔꯥ ꯀꯔꯤ ꯄꯥꯎ ꯄꯤꯕꯤꯔꯝꯒꯦ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯁꯤꯗ ꯀꯀꯥ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯗꯤ ꯑꯩꯒꯤ ꯃꯣꯍꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯃꯥꯗꯤ ꯆꯠꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯁꯨꯔꯦ ꯍꯥꯏꯅꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯃꯤ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯖꯤꯇꯦꯟꯅ ꯑꯗꯨꯗꯤ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ ꯁꯣꯝꯗꯁꯨ ꯂꯥꯛꯇꯦꯅ ꯑꯩ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯑꯃꯨꯛꯇꯒ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯁꯦ ꯑꯃꯨꯛ ꯍꯟꯅ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯟꯅꯩ ꯖꯤꯇꯦꯟꯗꯤ ꯃꯌꯨꯝꯗꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯁꯨꯔꯦ ꯍꯥꯏꯅꯦ ꯀꯗꯥꯏꯗꯃꯛ ꯊꯕꯛ ꯁꯨꯔꯤꯕ ꯖꯥꯠꯂꯣꯅꯦ ꯌꯨꯝꯗꯁꯨ ꯂꯥꯛꯇꯦ ꯀꯗꯣꯝ ꯆꯠꯂꯤꯕꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯤ ꯋꯥ ꯇꯥꯅꯩ ꯃꯃꯥꯁꯤ ꯍꯟꯗꯛꯃꯨꯛꯇꯤ ꯌꯥꯝꯅ ꯄꯥꯈꯠꯂꯛꯏ ꯃꯇꯝ ꯈꯔ ꯑꯁꯤ ꯃꯪ ꯍꯥꯟꯅꯒ ꯅꯨꯡꯉꯥꯏꯇꯕꯅꯤ ꯏꯆꯥꯗꯨꯕꯨ ꯐꯠꯇ ꯅꯨꯡꯒ ꯊꯣꯛꯂꯕ ꯖꯥꯠꯂꯅꯦ ꯍꯥꯏꯗꯨꯅ ꯍꯦꯟꯅ ꯋꯥꯖꯔꯛꯏ ꯃꯆꯟꯅꯨꯄꯤꯁꯨ ꯀꯞꯄꯤ ꯖꯤꯇꯦꯟꯅ ꯊꯦꯝꯃꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯒꯅꯨ ꯑꯩꯅꯁꯨ ꯃꯔꯨꯞꯇꯣ ꯐꯪꯅꯕ ꯊꯤꯒꯦ ꯑꯇꯣꯞꯄ ꯂꯝ ꯑꯃꯗꯁꯨ ꯊꯕꯛ ꯁꯨꯔꯝꯕꯁꯨ ꯌꯥꯏꯗ
ꯃꯥꯗꯤ ꯊꯕꯛ ꯁꯨꯕꯗꯤ ꯌꯥꯝꯅ ꯉꯥꯎꯖꯕꯅꯤ ꯍꯥꯏꯗꯨꯅ ꯖꯤꯇꯦꯟꯅꯗꯤ ꯍꯥꯏꯈꯤ꯫ ꯂꯥꯡꯂꯦꯟ ꯑꯃꯗꯤ ꯖꯤꯇꯦꯟꯁꯨ ꯅꯨꯃꯤꯠꯁꯤꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯊꯦꯡꯅꯩ, ꯋꯥꯔꯤ ꯁꯥꯅꯩ꯫ ꯖꯤꯇꯦꯟꯅ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯊꯕꯛ ꯁꯨꯐꯝꯗꯒꯤꯗꯤ ꯌꯨꯝꯗꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ 12ꯔꯣꯝ ꯐꯥꯔꯦ ꯍꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯌꯨꯝꯗꯁꯨ ꯂꯥꯛꯇꯦ, ꯅꯪꯒꯁꯨ ꯄꯥꯎ ꯐꯥꯎꯅꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯂꯥꯡꯂꯦꯟꯁꯨ ꯃꯁꯤꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯍꯥꯛꯁꯨ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯃꯪꯍꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯅꯤ꯫ ꯀꯗꯥꯏ ꯆꯠꯂꯤꯕꯅꯣꯅꯦ, ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣꯅꯦ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯖꯤꯇꯦꯟꯅ ꯊꯦꯝꯃꯤ, ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯐꯪꯅꯕ ꯊꯤꯒꯦ, ꯃꯈꯣꯏꯒꯤ ꯏꯃꯥꯁꯨ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕꯅꯤ, ꯑꯩꯅ ꯐꯪꯅꯕ ꯊꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤꯗꯃꯛꯇ ꯈꯣꯡꯒꯜ ꯂꯤꯅꯕ ꯊꯧꯔꯥꯡ ꯇꯧꯔꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏꯒꯤ ꯀꯀꯥ ꯑꯁꯤꯅ ꯆꯤꯡꯌꯥꯒꯤ ꯊꯕꯛ ꯁꯨꯐꯝꯗ ꯅꯣꯡꯃ ꯆꯠꯀꯗꯕ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯛ ꯌꯥꯎꯔꯨꯔꯦ꯫ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯊꯕꯛ ꯁꯨꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯥꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯔꯨꯞ ꯑꯃꯈꯛ ꯑꯕꯨꯡꯆꯥ ꯀꯧꯕꯅꯤ, ꯃꯁꯤꯗ ꯊꯕꯛ ꯁꯨꯕꯅꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯃꯥꯗꯤ ꯌꯨꯝꯗꯁꯨ ꯂꯥꯛꯇꯦ, ꯃꯥ ꯆꯠꯈꯤꯕ ꯀꯨꯏꯔꯦ ꯍꯥꯏꯔꯤꯁꯤꯕꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯐꯥꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯍꯪꯉꯤ꯫ ꯊꯕꯛ ꯁꯨꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯅꯧꯕꯁꯨ ꯌꯥꯝꯅ ꯌꯥꯎꯏ, ꯑꯔꯤꯕ ꯍꯥꯏꯕꯕꯨ ꯉꯁꯥꯏꯒꯤ ꯇꯣꯝꯄꯣꯛꯀ ꯇꯤꯟꯅꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯉꯥꯏꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯑꯕꯨꯡꯆꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯂꯛꯄꯗ ꯃꯨꯟꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯄ ꯆꯠꯃꯤꯟ ꯆꯠꯁꯤꯟꯗꯨꯅ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯥꯅ ꯆꯠꯈꯤꯕꯗꯤ ꯅꯨꯃꯤꯠ 12ꯔꯣꯝꯗꯤ ꯍꯦꯜꯂꯝꯂꯒꯅꯤ, ꯌꯨꯝꯗꯕꯨ ꯂꯥꯛꯇꯕ꯭ꯔꯥꯅꯦ, ꯀꯔꯤꯃꯠꯇ ꯏ ꯄꯥꯎ ꯄꯤꯔꯗꯕ꯭ꯔꯥꯅꯦ ꯍꯥꯏꯗꯨꯅ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯃꯈꯣꯏꯅ ꯍꯥꯏ꯫ ꯖꯤꯇꯦꯟꯁꯨ ꯂꯥꯛꯇꯕꯅꯤꯅ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯀꯀꯥ ꯑꯗꯨꯒ ꯖꯤꯇꯦꯟꯒ ꯁ꯭ꯀꯨꯜꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡ ꯌꯦꯡꯁꯤꯟ ꯈꯣꯠꯆꯤꯟꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯁꯦ ꯀꯀꯥ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯃꯍꯥꯛꯁꯦ ꯑꯗꯨꯝ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯌꯥꯎꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯗꯨꯒ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯤꯒꯅ ꯊꯕꯛ ꯁꯨꯔꯝꯕ ꯇꯥꯔꯕꯁꯨ ꯃꯁꯤ ꯃꯇꯥꯏ ꯑꯃꯗ ꯊꯣꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯂꯣꯟꯅ ꯀꯤꯔꯨ ꯋꯥ ꯇꯥꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯖꯤꯇꯦꯟꯅ ꯎꯔꯝꯃꯤ꯫ ꯖꯤꯇꯦꯟ ꯑꯗꯨꯝ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯤꯡꯅꯕꯁꯨ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯀꯀꯥ ꯑꯁꯤꯅꯁꯨ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯍꯟꯗꯛ ꯃꯔꯛ ꯇꯝꯅꯩ, ꯂꯥꯏ ꯊꯣꯛꯏ ꯍꯥꯏꯕꯅꯆꯤꯡꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄꯁꯤꯗꯁꯨ ꯃꯁꯥꯗ ꯆꯤꯡꯅꯕꯁꯦ ꯑꯗꯨꯝ ꯇꯠꯇꯅ ꯐꯥꯎꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯈꯣꯏꯅ ꯂꯣꯟꯅ ꯀꯤꯔꯨ ꯖꯤꯇꯦꯟꯕꯨꯁꯨ ꯃꯨꯟꯅ ꯌꯦꯡꯕ, ꯑꯗꯨꯒ ꯑꯃꯨꯛ ꯃꯈꯣꯏ ꯑꯅꯤꯇꯃꯛ ꯇꯣꯉꯥꯟ ꯇꯥꯕ ꯃꯇꯧ ꯑꯁꯤꯗ ꯖꯤꯇꯦꯟꯒꯤ ꯃꯁꯥꯗ ꯆꯤꯡꯅꯕꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯏ꯫ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯀꯔꯤꯃꯠꯇ ꯋꯥ ꯍꯥꯏꯔꯝꯗꯦ, ꯀꯀꯥ ꯑꯗꯨꯒ ꯃꯥꯒ ꯑꯗꯨꯝ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃꯈꯛ ꯀꯀꯥꯗꯨꯅ ꯄꯥꯎ ꯄꯤꯔꯨꯔꯕꯖꯥꯠꯅꯤ꯫ ꯃꯗꯨꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯒꯤ ꯊꯕꯛ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯕꯁꯦ ꯖꯤꯇꯦꯟꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ꯫ ꯃꯍꯥꯛꯁꯨ ꯂꯥꯛꯀꯦ, ꯃꯥꯁꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯀꯀꯥ ꯑꯗꯨꯅꯗꯤ ꯌꯥꯗꯕꯅꯤ, ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯍꯥꯗꯨꯅ ꯃꯍꯥꯛꯁꯨ ꯌꯦꯡꯕ ꯂꯥꯛꯏ꯫ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯃꯥꯅ ꯌꯦꯡꯕ ꯂꯥꯛꯄꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝꯒꯗꯧꯔꯤꯕ ꯌꯦꯡꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤꯃꯛꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅꯤ꯫ ꯃꯥꯅ ꯌꯧꯔꯛꯄ, ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯁꯛ ꯑꯁꯤ ꯈꯪꯗꯅꯕ ꯃꯃꯥꯏꯗ ꯃꯥꯛꯁ ꯑꯃ ꯎꯞꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯇꯤ ꯑꯃꯥꯏꯕꯁꯤꯒ ꯃꯈꯣꯏ ꯄꯨꯟꯅ ꯂꯥꯛꯂꯔꯦ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯇꯝꯅꯕ ꯑꯀꯤ ꯑꯈꯪ ꯈꯔ ꯇꯧꯏ ꯍꯥꯏꯕꯁꯦ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯌꯦꯡꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗꯅꯤ꯫ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏꯐꯥꯎ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯆꯤꯟꯗꯒꯤ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯂꯥꯏꯁꯣꯟ ꯀꯌꯥ ꯑꯃ ꯁꯣꯗꯨꯅ ꯃꯊꯪ ꯐꯥꯎꯊꯔꯛꯂꯦ꯫ ꯅꯈꯣꯏꯅ ꯁꯥꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯋꯥꯏ ꯑꯃꯅ ꯌꯦꯠꯂꯒ ꯂꯩꯔꯦ, ꯇꯝꯅꯔꯒ ꯂꯩꯔꯦ꯫ ꯊꯋꯥꯏ ꯑꯁꯤꯗꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯍꯥꯟꯅ ꯂꯩꯔꯝꯕꯗꯤ ꯅꯠꯇꯦ, ꯅꯧꯅ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯃꯊꯤ ꯐꯣꯡꯂꯛꯄꯅꯤ꯫ ꯂꯥꯏ ꯈꯨꯔꯨꯝ ꯊꯣꯛꯂꯒ ꯐꯕ꯭ꯔꯥ ꯌꯦꯡꯁꯤ꯫ ꯑꯁꯨꯝꯅꯗꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯁꯤꯅ ꯂꯥꯏ ꯈꯨꯔꯨꯝꯅꯕꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗ ꯂꯣꯟꯅ ꯀꯤꯔꯨ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯅꯤꯁꯤꯒꯤ ꯃꯇꯧ ꯑꯁꯤ ꯖꯤꯇꯦꯟꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯔꯨꯝꯂꯒ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯣꯏꯁꯤꯜꯂꯒ ꯃꯈꯣꯏ ꯄꯨꯟꯅ ꯆꯠꯄ ꯃꯇꯝ ꯑꯁꯤꯗꯅꯤ꯫ ꯈꯔ ꯆꯠꯂꯕ ꯇꯨꯡꯗ ꯖꯤꯇꯦꯟꯅ ꯀꯀꯥ, ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃꯈꯛ ꯑꯁꯤꯗ ꯂꯩ, ꯑꯩꯗ ꯂꯩꯍꯧꯔꯒꯦ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯩ ꯂꯥꯛꯑꯒꯦ, ꯅꯈꯣꯏ ꯆꯠꯄꯤꯔꯝꯃꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯦ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯊꯕꯛ ꯁꯨꯐꯝ ꯈꯣꯂꯥ ꯑꯁꯣꯝꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯣꯟꯅ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯈꯣꯂꯥ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯇꯞꯅ ꯆꯠꯇꯨꯅ ꯃꯇꯥꯏ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯕꯅꯣ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯦꯡꯂꯤꯕꯅꯤ, ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯇꯩꯁꯨ ꯃꯥꯒꯤ ꯇꯨꯝꯊꯅꯈ꯭ꯔꯕꯅꯤ꯫ ꯖꯤꯇꯦꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯦ꯫ ꯃꯍꯥꯛꯇꯤ ꯆꯤꯡꯅꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯊꯣꯛꯂꯤꯕ ꯊꯋꯥꯏ ꯑꯁꯤ ꯑꯅꯧꯕꯅꯤꯁꯨ ꯍꯥꯏꯕ, ꯁꯣꯏꯗꯅꯃꯛꯀꯤ ꯑꯩꯒꯤ ꯏꯇꯥꯎꯗ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯃꯥꯅ ꯆꯤꯡꯅꯖꯕ ꯂꯩꯕꯗꯒꯤ ꯈꯪꯅꯤꯡꯕꯗꯨꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯐꯂꯥꯡ ꯃꯇꯥꯏꯗ ꯇꯨꯃꯤꯟꯅ ꯉꯥꯊꯗꯨꯅ ꯉꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯀꯤꯒꯟ ꯆꯥꯎꯕ ꯅꯨꯄꯥ ꯑꯁꯤ ꯑꯍꯤꯡ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ
ꯃꯍꯥꯛ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯍꯨꯃꯥꯡ ꯀꯥꯡꯂꯦ ꯇꯨꯝꯅ ꯃꯥꯗꯤ ꯐꯂꯥꯡ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯑꯃꯗꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯗ ꯑꯗꯨꯝ ꯌꯦꯡꯂꯒ ꯂꯩꯕꯅꯤ ꯃꯥꯒ ꯇꯨꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯩꯗꯧꯔꯦ ꯇꯨꯝꯕ ꯌꯥꯗ꯭ꯔꯕ ꯅꯪꯕꯣ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯝꯃꯤ ꯉꯁꯤꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯇꯨꯝꯕ ꯌꯥꯗꯕ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯌꯦꯡꯂꯝꯂꯤꯕ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯣ ꯑꯩ ꯌꯥꯝꯅ ꯀꯤ ꯑꯩ ꯍꯌꯦꯡꯗꯤ ꯌꯨꯝꯗ ꯆꯠꯂꯅꯤ ꯑꯩ ꯍꯌꯦꯡꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯌꯨꯝꯗ ꯆꯠꯂꯒꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯈꯨꯝꯃꯤ ꯀꯔꯤꯃꯠꯇ ꯈꯪꯂꯣꯏ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯑꯣꯖꯥ ꯃꯥꯏꯕꯗꯨꯅ ꯍꯥꯏꯔꯤꯕꯗꯣ ꯃꯥꯅ ꯊꯋꯥꯏꯅꯤ ꯑꯗꯨꯅ ꯁꯤꯅꯤ ꯍꯥꯏꯕ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯐꯝꯐꯝꯗꯣ ꯀꯔꯤꯃꯠꯇ ꯈꯪꯕ ꯉꯝꯃꯣꯏ ꯏꯁ ꯑꯗꯨꯒ ꯈꯪꯂꯕꯗꯤ ꯃꯈꯣꯏꯗ ꯂꯥꯏ ꯇꯥꯔꯦꯗꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯉꯁꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯝꯅ ꯊꯣꯛꯂꯤꯁꯤ ꯂꯣꯏꯅ ꯈꯪꯕ ꯇꯥꯕꯅꯤ ꯈꯪꯉꯣꯏꯁꯦ ꯇꯨꯃꯤꯟꯅ ꯇꯨꯝꯃꯨꯁꯦ ꯅꯪ ꯑꯗꯨꯝ ꯇꯣꯏꯅ ꯇꯧꯔꯕꯗꯤ ꯃꯤꯅꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯂꯣꯟꯅ ꯇꯥꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗ ꯈꯨꯗꯣꯡꯊꯤꯒꯅꯤ ꯇꯨꯝꯃꯨꯁꯦ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯕꯨ ꯊꯦꯝꯗꯨꯅ ꯃꯥꯅ ꯇꯨꯝꯊꯍꯜꯂꯤ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯖꯤꯇꯦꯟꯅ ꯂꯣꯏꯅ ꯇꯥꯔꯦ ꯃꯁꯤ ꯇꯥꯕꯗꯒꯤ ꯖꯤꯇꯦꯟ ꯌꯥꯝꯅ ꯐꯤꯡꯅ ꯃꯈꯣꯏꯒꯤ ꯈꯣꯂꯥꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯊꯣꯡ ꯊꯤꯜꯂꯛꯏ ꯇꯨꯝꯅꯔꯝꯕꯁꯤꯡ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯍꯥꯟꯅꯗꯒꯤ ꯈꯔꯅꯒ ꯀꯤꯕꯒ ꯈꯔꯅꯒ ꯃꯊꯤ ꯐꯣꯡꯉꯤ ꯍꯥꯏꯅꯕꯁꯤꯗ ꯃꯈꯣꯏ ꯄꯥꯈꯠꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯊꯣꯡ ꯍꯥꯡꯉꯨ ꯑꯩꯅꯦ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯨꯝ ꯃꯥꯟꯅꯔꯦ ꯑꯗꯨꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯤ ꯊꯣꯡ ꯍꯥꯡꯕ ꯃꯇꯝ ꯑꯁꯤꯗ ꯖꯤꯇꯦꯟ ꯃꯅꯨꯡ ꯆꯠꯂꯛꯏ ꯑꯍꯥꯟꯕꯗ ꯃꯈꯣꯏꯅ ꯖꯤꯇꯦꯟꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯕ ꯉꯝꯗꯦ ꯖꯤꯇꯦꯟꯅ ꯃꯥ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯃꯁꯛ ꯇꯥꯛꯊꯣꯔꯛꯏ ꯃꯁꯤꯗꯒꯤ ꯖꯤꯇꯦꯟꯅ ꯑꯁꯣꯝ ꯃꯇꯥꯏꯗ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯑꯅꯤꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯇꯨꯝꯕꯗꯤ ꯍꯧꯒꯠꯂꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯐꯃꯨꯡꯁꯤꯗꯒꯤꯗꯤ ꯀꯨꯝꯊꯔꯛꯇꯦ ꯖꯤꯇꯦꯟꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯈꯣꯏ ꯑꯅꯤꯅꯅꯤ ꯑꯩꯒ ꯃꯔꯨꯞ ꯍꯥꯠꯄꯗꯣ ꯅꯈꯣꯏ ꯑꯅꯤꯅꯅꯤ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ ꯑꯅꯤ ꯑꯁꯤ ꯑꯗꯨꯝꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯔꯤꯗꯨꯕꯣ ꯍꯥꯏꯗꯨꯅ ꯋꯥ ꯍꯥꯏꯔꯨꯏ ꯃꯇꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯁꯤ ꯇꯥꯅꯕ ꯖꯤꯇꯦꯟꯅ ꯃꯃꯤꯠ ꯏꯔꯥ ꯆꯦꯜꯂꯒ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯌꯥꯝꯅ ꯂꯥꯏꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯥꯟꯅꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯍꯥꯠꯄꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯨ ꯍꯥꯏꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯅꯧꯕ ꯂꯥꯛꯄꯅꯤ ꯃꯈꯣꯏꯁꯨ ꯑꯅꯤ ꯑꯁꯤꯅ ꯑꯗꯨꯝꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯊꯥꯖꯕ ꯉꯝꯗꯦ ꯑꯅꯤ ꯑꯗꯨꯅ ꯃꯁꯥ ꯀꯟꯖꯅꯕ ꯑꯩꯈꯣꯏ ꯈꯪꯗꯦ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯑꯣꯏꯗꯕꯅꯤ ꯑꯩꯈꯣꯏꯗ ꯃꯤꯅꯝꯕꯅꯤ ꯍꯥꯏꯗꯨꯅ ꯋꯥ ꯉꯥꯡꯂꯤ ꯃꯁꯤꯗꯒꯤ ꯖꯤꯇꯦꯟꯅ ꯅꯈꯣꯏ ꯑꯅꯤꯅ ꯉꯥꯡꯅꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯣꯏꯅ ꯇꯥꯔꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯅꯈꯣꯏ ꯑꯅꯤꯅ ꯇꯨꯝꯗꯕ ꯃꯈꯩ ꯂꯣꯟꯅ ꯉꯥꯡꯅꯕ ꯋꯥꯔꯤꯗꯣ ꯑꯩꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯇꯥꯔꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯑꯃꯨꯛ ꯌꯦꯡ ꯖꯤꯇꯦꯟꯗ ꯑꯃꯨꯛ ꯌꯦꯡ ꯀꯔꯤꯅ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯦ ꯖꯤꯇꯦꯟ ꯑꯃꯨꯛ ꯍꯥꯏꯔꯤ ꯃꯐꯝ ꯑꯁꯤꯗ ꯇꯝꯅꯩ ꯍꯥꯏꯔꯤꯕ ꯊꯋꯥꯏ ꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯑꯃꯠꯇ ꯑꯣꯏꯔꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯑꯗꯨ ꯃꯈꯣꯏꯅ ꯇꯝꯊꯤꯅ ꯍꯥꯠꯄꯗꯒꯤ ꯅꯤꯡꯉꯝꯗꯕ ꯊꯋꯥꯏꯗꯨꯅ ꯊꯣꯛꯄ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯀꯞꯂꯒ ꯋꯥ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯕ ꯉꯥꯏꯈ꯭ꯔꯦ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯀꯀꯥꯗꯁꯨ ꯄꯥꯎ ꯄꯤꯈ꯭ꯔꯦ ꯄꯨꯂꯤꯁ ꯀꯧꯈ꯭ꯔꯦ ꯄꯨꯂꯤꯁ ꯀꯧꯗꯨꯅ ꯑꯅꯤ ꯑꯁꯤ ꯐꯥꯍꯟꯈ꯭ꯔꯦ ꯄꯨꯂꯤꯁꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯋꯥ ꯍꯪꯕ ꯌꯥꯕ ꯍꯪꯉꯤ ꯄꯥꯎꯈꯨꯝ ꯑꯁꯦꯡꯕ ꯐꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯐꯨꯕ ꯌꯥꯕ ꯐꯨꯔꯕ ꯇꯨꯡꯗꯗꯤ ꯄꯥꯎꯈꯨꯝ ꯑꯆꯨꯝꯕꯁꯤ ꯊꯣꯔꯛꯂꯦ ꯇꯣꯝꯄꯣꯛ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯃꯐꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯔꯤꯉꯩ ꯃꯥꯅ ꯇꯧꯈꯤꯕ ꯃꯥꯅ ꯊꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛꯅꯤ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯔꯛꯂꯦ ꯂꯤꯊꯣꯔꯛꯂꯦ ꯃꯁꯤꯗꯒꯤ ꯇꯣꯝꯄꯣꯛꯁꯨ ꯐꯥꯈ꯭ꯔꯦ ꯐꯥꯔꯕ ꯇꯨꯡꯗ ꯍꯛꯆꯥꯡ ꯑꯗꯨ ꯀꯗꯥꯏꯗ ꯊꯝꯃꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯋꯥ ꯃꯊꯪ ꯍꯪꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯇꯤ ꯑꯕꯨꯡꯆꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯃꯥꯒꯤ ꯐꯝꯐꯝ ꯑꯁꯤ ꯍꯥꯏꯗꯣꯔꯛꯂꯦ ꯇꯥꯛꯊꯣꯔꯛꯂꯦ ꯑꯁꯨꯝꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯝꯂꯤꯕ ꯑꯕꯨꯡꯆꯥꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯈꯣꯠꯇꯣꯛꯄ ꯅꯨꯃꯤꯠꯅꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯨ ꯄꯥꯎ ꯇꯥꯔꯦ ꯃꯈꯣꯏ ꯊꯋꯥꯏ ꯆꯥꯛꯄ ꯑꯃꯗꯤ ꯅꯤꯡꯉꯝꯗꯕꯅ ꯈꯝ ꯊꯦꯡꯈ꯭ꯔꯦ ꯀꯅꯥꯗꯁꯨ ꯀꯔꯤꯃꯠꯇ ꯀꯥꯏꯖꯗꯕ ꯀꯔꯤꯃꯠꯇ ꯂꯥꯟꯖꯗꯕ ꯏꯆꯥꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯁꯨꯝꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯄꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯀꯞꯄꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯀꯩꯅꯣꯝꯃ ꯇꯧꯈꯤ ꯂꯥꯡꯂꯦꯟꯁꯨ ꯄꯥꯎ ꯇꯥꯔꯦ ꯂꯥꯡꯂꯦꯟ ꯃꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯤ ꯃꯥꯗꯤ ꯌꯦꯡꯕ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛꯁꯨ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯋꯥꯟꯊꯅꯤ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯀꯞꯀꯅꯤ ꯑꯁꯨꯝꯅ ꯇꯧꯈꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯣꯏꯅ ꯊꯦꯡꯅꯈꯤ ꯃꯇꯧ ꯑꯁꯨꯝꯅ ꯑꯕꯨꯡꯆꯥ ꯍꯥꯠꯈꯤꯕꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯂꯥꯡꯂꯦꯟꯁꯦ ꯂꯣꯏꯅ ꯈꯪꯈꯤ ꯑꯗꯨꯕꯨ ꯋꯥꯖꯔꯛꯄ ꯊꯕꯛ ꯈꯔ ꯁꯨꯖꯔꯒ ꯏꯃꯥꯒꯤ ꯏꯆꯟꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯖꯔꯛꯄ ꯑꯕꯨꯡꯆꯥꯒꯤ ꯄꯨꯟꯁꯤꯗ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤ ꯃꯄꯨꯟꯁꯤꯗ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯐꯪꯗꯅ ꯑꯗꯨꯃꯛ ꯂꯣꯏꯈꯤ ꯀꯣꯔꯠꯇ ꯄꯨꯊꯣꯛꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯆꯔꯥꯛ ꯄꯤꯅꯕ ꯇꯧꯈꯤ ꯃꯔꯥꯜꯒꯤ ꯃꯇꯨꯡ ꯏꯟꯅ
abungcha misidi yaukibasing makoi punadandi phangda mataki kot ki ware matungina mara leba makoi sing ase mapunsi chupa thabak sudana kaisum changda lengadabani habagi rai taki kaisum changda puramdai gi mikup asidani ki gan chawba nupa ase mahangna chalamdai gi matamda mana Jiten gi manakta machalai makuta khaw macha ama pari aduga mahangna Jiten da pibirami se nangi marup aduna thalammani aina ngasi phawba chikina thamjabani aidi thawdu asidi yaudi yaudabani adubu hainaba leidana sal asibi gi manakta lelabadi sal hatpa tai habado aingonda soina adu phanglare se loshillo posak ado Jitena loshili makhoi sing adudi loina pukre Jitena khaw mayo madugi manungda kari kari yaubna haduna yelei matam masida chithi yam shuyarami aduga kipet ki phone macha amasu kobar khoktri madum shuyarami madu ubada Jitena muni jingi aduga si edusu mana parai langlen imana basingdi loina phone paine handak aina langphaida thabak suba chalibase ekhoi nigi phone leinabani nangi aina leirabani aigisu yum dek tharokpaga aina leiradabani asida leiminaba singna aingondagi pesa khara waikri makhoi singdo hek phangbaga aina phone leikadabani matung tarakpada aina lam lama thabak suba chalabasu ibani phone wari sawa yaredana phajana leiyuko aisu matam khara leiraga yumna lagadabani nahaki abungcha asumna yamate lapna mara langlenda pijanabani haduna chithi mi iramba pholama lerega thalamsi ubada magi marup chitelase pakap takabi ningamdaba pendaba kayasina masapa mathumatkre law lawduna kaple maru aina nangbu langphaida thabak suba thabadi asumna thoknabra asumna oirabra haduna chitenase pendaba kayasina kabe kaidoni chakhiba made dum chakre lehorib ekhoida mangaire adubu Jitena tumlingai matamda nungthingi mangdaba oiro numidangi mangdaba oiro magi marubase toina du uki awaba nungaibagi mamida adum lakbani adubu Jitena hena chu khaludabani asumna thokani oigani habadi man thajaba ngamdabani mayumna hanbaga langlenda magi marubna piramba phone aduga chithi aduga pirami langlensu posak adu losillaga chithi adu pana kapki thawai chakpa yamna henbadagi mayum magtada mamagi tampakta langlen wantharakki matawase Jiten yengmangam kide magi marupu yamna khanjaba nusijaba langleni langlengi imungsu nungaiba imung nate awabi mungni makhoigi yumda ngaktang phamlaba tungda Jiten magi mayum magi tamna palai lambida channa machindagi sole itaw nangi marupu waroganu ko aini itaw bu thabadi asuna thoknaba thabasu nate itaw aina matam chana kan musingam hudre mateng pang musingam hudre itaw nangi thawaina leiram lenda nungaina leyuko nangi marup Jitensi mapok simagi oina ningba kaina adumakti lelengani itaw nungaina lere pakta momon hokna leyuko haduna magi machindagi sonki maral lejataba wabatana saruk ojarakpa masanupi amadi mamagi damakta khanjarakpa hingjarakpa abungcha nisa chaba fattabagi khayata taduna mapunsi lomki Jitendi yamna penri chahi phanamna hawrup hawbada ngasi chumagi thamoida sonjari khanjari aigi marupto mafmaduda aina thabak suba tharamdaba tarabadi masi thoklammoiko masi oirammoiko haduna solaga adum kablaga lehori mayamba aroibada ngasiga police story si tabiraga adum adumgi wakhanda phawbirak pasingsu kamin haibiramu mayamba aroibada dan kumanna amukana kurumjari